Mayampunungpu Shanjit Sharma taram noksari. Movie story Manipur ngasi mupudun laksari ba film sigi maming Kantara. A Legend Chapter 1. Masi 2025 ki October ki date 2 de release tawkiba action fantasy thriller category gi Kannada movie mani. Film si Kantara movie series ki oinadi part 2 ni. Haibadi 2022 da puthorakiba Kantara haibaduna film series asigi part 1 oiribani. Adubo handaki film part 2 is the ulibo wari asidi prequel ni. Haibadi mamangi part 1 da utkibo wari adugi mamanglom da mo hangatuna utpani. Kantara part 1 gi film adudi aigi channel is da mamang da explain tawduna thagat chakrabani. Kanagumani yengbidri yaurgadi description da link hapcharamge maduda sanglagi yengbiu haibu wafam su thamjari. Film sina phangkiba rating singdi IMDb da 10 manung da 8.3 gi rating phangi. Rotten Tomatoes da 85% gi fresh oi. Google users na 87% gi like piraba film amani. Movies ki director amadi writer na films da hero gi saktam su langliwa Rishabh Shetty. Aduga producer na BJ Kiragandur amadi Salubi Gorana oi. Film sina mad sangkhiba senpham na crore shamaga kunmanga rom sangkhi hairi. Aduga masina tankhiba box office collection gi senpham na crore shamapan hena tankhe hairi. Masina takudi film se aduki batik pashaya matan ba mai paklo film haibudu oiri. Maroi ba saktam langliwa singdi film sigi hero Barme gi saktam da film sigi director amadi writer su oiriba Rishabh Shetty. Ningthau Raj Shekhar ki saktam da Jayaram. Prince Kulsekhar ki saktam da Gulshan Devia. Bogendra ki saktam da Pramod Shetty. Sena ki saktam da Prakash Thaminat. Buba ki saktam da Naveen. Pepe ki saktam da Rakesh Pujari. Aduga film si main villain Princess Kanakavati ki saktam da Rukmini Basant. Pare mayam ay uzik film si wari liba huzarage. Ain haibu da soikiba lankiba madi si thau yaw matam da mayam da ngak piu haibu wafam thamjari. Video ki marak thana nungai pa paujir ma pujaragli. Haksang phabana thoibalanni. Haksang phana naha oina punsi sanga leibe yare. Lifestyle disease singidamak to wani ngai oidre. Diva Secret International ki latest version stem cell amasung probiotics products ki combination na lifestyle disease sing nahandaba yare. FDA license phanglaba Diva Secret stem cell plus probiotics product asi 10 khaba sahi ahum asida India yauna world gi atop leibak yankhai du supak sana si na khrabani. Diva Secret stem cell isna kari kana piri haibu mayam khangminasi. Ahal oirba cell sing no tholi. Aphaba cell sing masa pogali. Anoba cell sing masa kankadali. Asiba cell sing mahut sindoki. Mang taklaba cell sing repair tawi. Cell madi blood sengdopki thabak su tawi. Masigi product asi si narubadagi masada leramba na ko ki video mayam do uthokjari masi mutang yengminasi. Sagi ming le thamba khayo. Agi ming longjam khelji singa ai original di samthong mani longjam lekai. Hojik makti phongkhunong maya lekai le number 5 te lejari. Ai anabasi yam sena kanoni kogi colitis sai le mi ko khong machit hamba khong fazana amutang da loina ma hamdok ya da bai tare adagi digestion kya taw da ba kitang sarga gastric yang wangkhatpa puk yang kangkhatpa maramdi I hawai na haya mori da alcohol siam fazana sinna gi bagi yang da liver fatty oi ba lay ba ko duna so mu colitis le bisi gi mathakta mo na sang gi numai da bai tare dagi indigestion oi ba saba tum da ba ade haksang ilum lumba admai torami hojikti sigi potse Diva Secret International Diva Stem Cell se sabadagi masi sabadagi ai khong hambada nongan baga dum khong hamme aduga saling thang ba ko digestion phajana tawre aduga complexion su ai hana dagi yamna fair oire haina aina isara khanjei ko ada isa yo ina ai mi move mini aduga ai complexion ja fair oire khanjei mai khanjege ado sa Diva Secret Stem Cell se thake mo sabi nati aina sabasi masi so kaino le ko amamang ummanati ko sara yado ne am likka sabani ko tangkai sabai tare tangkai sab se ista ai hoji ai yam drabada ai 4 packet chare 4 packet harga di tangkai sab matanda 22 days sadu ni ko 22 si mari da tha mari harga di 22 si mari harga di mari ni pan ko mari ni pan mai to guna tha si ahum mari me asura mani Kuina stem cell se makan mayam manade Diva Secret stem cell si saba horokpa da khoi thindok ko tokpa leikibra kamai toge I want that the see complication irritation thindok pasing se ama bo thokite ai sum saram badaki 3 days bo kangam de aina 72 hours hawra matungda 4 days sumum nim se sidagi ai dum khangi haksang numai ase sarkum na saina na ba leiba kang ngaida kari paujel pibini
ꯑꯩꯒ ꯑꯅꯥꯕ ꯂꯩꯕ ꯃꯥꯟꯅꯕ ꯀꯣꯂꯥꯏꯇꯤꯁꯀꯨꯝꯕ ꯂꯩꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯤꯚꯔ ꯐꯦꯇꯤ ꯑꯣꯏꯕ ꯃꯤꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯚꯥ ꯁꯦꯀ꯭ꯔꯦꯠ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯗꯤꯚꯥ ꯁ꯭ꯇꯦꯝ ꯁꯦꯜꯁꯦ ꯆꯥꯕꯤꯔꯒ ꯑꯩꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯁꯤꯒꯨꯝꯅ ꯐꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯄꯥꯎꯖꯦꯜ ꯄꯤꯖꯅꯤꯡꯉꯤ Thank you all. Sarbusu Thakachari, Dugasita Lere, Diva Secret International Gi, Kogi Hidaksna, Sini Komem. Product isna kya ki mati kana ba pibano haibadu mayam su soidana khangbiram lagan aduna di pantha ba tawdana screen da pitok cheriba numbers da contact tawiraga akupa marol sing khangdok piduni yam thuna hodar tawshin biu aduga yam nungari wafam di home delivery ki khudong chabu su pijari bani movies ki ahu busin makta do phangli basi Karnataka hariba state adugi khungangi lamdam amadani aduga matamna 1970 gi matamni Hojek makhoi khungang sigi thainengi digi channarakla buta kola haina khangnaba dharmaga mari leinaba kumai ma pangthokli haibade khoi somda hairaga su lai haraubugi kumai pangthokli ba dugumani matang stu ulali ba saktam si 2022 da release tawrkhiba Kantara film adugi haibade part 1 gi film adugi mate khara hangatuna ulakbani haiba part 1 gi film asida hero oikhriba sigi maming si Kadubeta Siba haina kauki matamasta di ma angang oiri aduga magi mapagi mamingna Annappa haina kauki Pangthokliba buta kola hariba kumai sida maroiba thogdang ama loduna laigi saktam langliba si Kadubeta Siba hariba sigi hek apokpa mapa Annappa hariba sinani adu mayamna khangbigadabadi part 1 gi film aduda Annappa hariba sina masada lai tongbuga loinana jungle phawduna sienkhibani hari wafam si part 1 gi film adu yengbiraba singnadi shoidina ki bhab ta wiramgani mana asumna jungle lomda sienkhibasida sida pakhatuna machanupa Kadubeta Siba nasu mapagi khongul liduna tanarakhibani Hojek Annapana atyam thaklomdi yengkhalga yamna kanna lauri masi matungda masa uru leiduna leiramlaga mafamstegi mangkre Hojek mafamsta masanupa Kadubeta Siba su yoksilagle adu mapadi thiba phangkidre masada humangna pungchot chotpag loina na mapabu koili leiduna yengle matau sumna Annapana mangki mafamsibu makhoigi khungangi praja mayam huptuna su yengnari matau sumna wari si haukraba matungda Kadubeta Siba hariba ngangsna mapung marei pharklaba matamdani Kantara part 1 gi film aduda hero ama oiduna makhoigi khungang sibu ngak senbagi thabak tawduna lakhibani Tobudubu part 1 gi film adugi aroiba sinda Kadubeta Siba su magi mapa Annappa dauna buta kola hariba kumai sigi phizol sesilaba matungda masada lai tongbuga loinana jungle phawduna sakhraga hariba mapana mangkhiba mafam simakta da yamna kanna laurumnaga masu mangkhibani Masi matungda huji ulaliba si Kadubeta Siba haribadugi machanupani magi maming su Siba haina kawi ma hujek mapana mangkhri mafam su munni yenglaga hanglai karigidamakta no aigi pana mafam sta mangkhriba si Masda sing puduna lakliba halasina khomlai ibungo madu thainengedi hongna sanaduna laklaba thawong amani ngasidagi sahi kya gi mamangdagi aikhoigi paipu singna jungle asida leiraklabani matamadudagi masa matomtana mafam sta mi mangkhibagi thawong du sanaduna dum laklabani madugi nahandagi sanaduna laklaba wari dugi maming ganta katha haina kawi tanjasta makhoi khungangi mi kya ma mafam sta sanction naragi aduga wari tana nabagi damakta lepnaduna sulairi makhoi singisigi marakta double barrel gi shotgun rifle 5 nupa ma yawri magi mamingna Rampa haina kawi mahak si nupi da khara langna gan banupan manakta lepbi kamla kawi nupi ski lengjum da nga tharaga nangbu hoji kari yenglibono haina hanglure aduga di khangudana kamla na magi khabjai da tharakpada khangprek khangduna man no kapthoi mayam sungaktu mangun loni yengsinarle Rampa ni kai khangduna hairei aina pairi nongmai se khoi pupuna thamlambani aduna yam lirabani na bera kaduna masama thomta sukap thokjarakpa aduna ingolomdi yengbigadabgi sarupudi wari makhawina tabiyu Hojek Sibana ahalista hangli ganta katha hariba sibu karma makhalgi wari ahalasna ngasidagi sahi sya kya gi bamangda aikhoigi ishor haina khangnariba Siba Mahadevana mafamsida khongda birakhibani mana lakhiba matamaduda magi manai masen oigadaba ganna haina mingthon ba kangbu masuloinarakhi Sibananglai karino ganna hariba sibu ahalasna khumi aikhoina deva haina maming thonduna ira thauni pangthoktuna khurumnariba singasibuni ganna haina khangnaribasi asumna haibugo loinana hokra wari hangatuna ikhoidu ulai makhoi singado prakriti ima lairembiga tana thana yadaba shakti singni Ishorna mayaloktagi ikhogi prithvi sta lakpa matamda dharma bungak senana bagi damakta magi manai masen sing ikhogi prithvi da pudur lai asumna dharma bungak senana bagi damakta magi khongburo yona lakhiwa ganna haina khangnariba dev sing adugi mamingdi ahanbada Panjorli Deva mahakti minung sidana pik thanba thaujal heiba deva makhalamani Tobudubu magi matungda laklibasina dharma sendaba mi singbo halaga I thakpa ngamba yengbada akibagi masak oiraba Guliga Deva aduga atoppa deva sing adugi mamingna Huli Deva Nandigon amadi Sabundi asumna makhoi deva sing asina sargadagi paitharaktuna khoigi prithvi da tasilakhibani ngasidagi sahi lising kya gi mamangda deva sing asina tarakhiba mafam sibu Kantara haiduna maming thonduna khangnarakhi
asumna haiba hojik film asigi title oiriba Kantara Elezen chapter 1 haibsi thaduna somthorle hojik ahalisna makhatana wari lireduna hairi ngasidagi sahi kya gi mamangda kadamba dynasty haina khangnariba ningthorel singna Bannavasi haina khangnariba praja singi mathikta rule chalaiduna palami samudra khongban gi nongchup thangba maikaida tariba praja sing asni maroina kadamba dynasty gi ningthorel singi makhada leiribasi ariba ningthorel sing asigi manungda khwaidigi sakti leiribasi bangra haina khangnariba mafam sigi ningthorel oiriba Vijayendra haribasini magi mapangal mathung nagaloina mana pairiba thangsang sisi naduna miyoi kya hatoktuna makhoigi ikhengtana tureloina chelhan bangamliba minungsi masen amata yaudaba hingsaba magi mato oiba misagamani aduga nakalamaromdana mapangi sangsar sing asiga karimata mari thamnaba tawdana suklaba jangal gi manung ste yamna ingna sikna panjaba praja kangbu musukhundari wani mafamsta leiriba miyoi sing asni aikhoigi ipai pu oiriba sing ado makhoi sing sigi marakta bedi kobi nupi masa ama yawi mahagase thamoida minungsidana pik thanbi mipum khudimakta nungsiba thawjal pina haibi masamaki khungang amadi praja sing aphabadu oisunu haina khanbi nupi mani hojek makhoi kangbu si turel danga phadun leringai baidini yengthrok matamda angakpa makhalgi nunga ma ising manung ta dun leriba sure masibu yenglana bagi damakta mabung jababu sumana kausili hojimana nung si khungale ahalamana hairi masidi ishorgi shakti sianba nung makhalama mali nung sta trisul gi symbol amsu yauri masi matung dole libasi mafam sta leriba praja sing asna angakpa makhalgi nung asibu khurumduni ira thawni pangtholi aduga background gi wari liriba halasi khonjel na hairi ekhoigi paipu oriba miyoi sing asdi prakriti gi polam singbu yamna luna khanjabaga loina laini khana lachaba ngaktani maramaduna nung asibu suma khoina atya mathakta gi lakhiba deva singi manungda amani haina khanjabaga loina khurumnaribani matau sumna praja sing sina nung isda khurumduna leiringai khangudana makhoi mathakta landadra miyoi kya ma hadorle masinga amla lan misingna makhoi question duna su thamkhre tanjasta bedi haribi nupim sasti pakhatda loirabani adugadi makhoi da landaram libasdi Vijayendra hariba tamthiba ningthosna oiramle praja kyama thang thinba tana lengba tawduna hatokle asuma tawriba thawng asibu laptakna miyoi mana phamduna yenglibani mafamsida leiriba nupasigi maming Mayakara haina kawi tanjasta Vijayendra hariba ningthosdi karimata thausadana asibu sing asibu yengduna leiribani hojek baidina magi siriba mama asibu yengduna yamna kana kana kapli aduga mabung jababu su hauna hauna kawri adubu nakalamaromda ulakpa matamda makhoigi praja kangbu madi ningthau Vijayendra gi lanmi singna phaduna puramle haibadi makhoibu minai oina sina nabagi damakta puribani makhoi sing sigi marakta bedi gi mabung jambasu yauramni background gi wari liriba ahlsigi khonjel na hairi aikhoigi paipu sing adugi marakta gi masamu phaba mapangal kange daba sing khangelaga minai ohenduna thabak suhan nabagi damakta phaduna pukribani hojek pharaliba miyoi sing siu yamna kana thabak suhali nungjaw mo mathakti singkhana bahona matamda thauri tatuna tarakpadagi jabagi makhongda tachinbada chaina khol khangduni yamna kana kana laudun kapli ahal mani sensilaktuna magi mating pakna bahonari adubu ningthau Vijayendrana sensilaliba ahal sibu phuna namagi damakta magi lanmi singde ingit tawbudagi lanmi nupa am sensilaktuna ahal siki thabak kaukre nungna makhongi khongsa nankhibadagi laudun leriba jabagi khongsa sibu lanmi nupas magi thangsang sina dun kakthale mastigi jabasi pakhatpag loinana hen chaina khol khangdun laudun kapli miyoi khara sensilaktuna mabu thangdun puthokre masi matung du ulele basi numidangi matamda jabana mafamstigi nanthoktu ni sian thorakli mathang sindana ningthau Vijayendra mari magi pigliba masanu Raj Shekhar ga loinana turende iruzadun leiri lanmi sing section mabu ngak sendana leiri wani tanjasta ningthau Vijayendra na kalde yengthoki matamda Mayakara haribanu pasna nga phadun leiri basure mabu pharaga purakna bagi damakta lanmi sing da haibadagi Mayakara bu lanmi sing phadun porakle lanmi mana thang satok mabu halagi haiduni sangsilak matamda Vijayendra hairei ngaikho magi idu ising de senthan duna mangthohan ba yaroi musigi lanmi sing sna Mayakara haribanu pasibu makhut pairga chingnu puri adugadi tanjasta magi phuri khawdigi masing yamlaba maru marang kyama tarib sure masi udaning thau Vijayendra sting ngakpada loirabani mana sangsilak tuna maru marang sing su khungelaga manam tari aduga no pet tawduna hanglai nangna masi sing se kadai degi lawrupano Mayakara na khumlai madu ishwar gi leikol haina khangnari mafam adudagi aina purakpani mafam adugi maming Kantara masigi Kantara haiba ming sita hadaning thosting ngakpada loirabani mayamda bhap tana ba haijaramge Mayakara haribu nupasigi phuri khawdagi taraliba maru marang sing asi atai mafamda phangdaba atangma makhalgi maru marang singni maramaduna polam sing su atopa leibak sing da thadoktuna laloliti ki thawak tawrabadi sendong shaungna phangani haibasi mana khanglabani maramaduna ni kadai dagi phangmano haiduna mana hanglibasi hojek background dagi wari liriba halsi khonjel hairi ningthau Vijayendra gi mafamda awatpamta leite khudimak loina leiribu ngaktani tawbudabu Kantara hari mafamsti mana ngasi phawda loksin bangamdri maramaduna magi thamoida Kantara bu loksinduna mafamadu da phangliba mahi marong mana sing sing mapu oiba pamle
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯅꯤꯡꯊꯧ ꯕꯤꯖꯦꯟꯗ꯭ꯔꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯀꯥꯔꯥꯕꯨ ꯂꯝꯕꯤ ꯁꯤꯡꯍꯟꯗꯨꯅ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯔꯥꯖꯁꯦꯈꯔꯁꯨ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯃꯌꯥꯀꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯨꯔꯛꯂꯤꯕ ꯂꯝꯕꯤꯁꯤꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯟꯅꯗꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯗꯅꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯡꯂꯕ ꯈꯣꯡꯆꯠ ꯑꯃ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯅꯤꯡꯊꯧ ꯕꯤꯖꯦꯟꯗ꯭ꯔꯅ ꯍꯪꯂꯛꯏ ꯅꯪꯅ ꯂꯨꯆꯤꯡꯗꯨꯅ ꯄꯨꯔꯤꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕꯔꯥ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯌꯥꯀꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯕꯤꯖꯦꯟꯗ꯭ꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯌꯥꯀꯥꯔꯥꯒꯤ ꯂꯥꯡꯗ ꯊꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯤꯡꯊꯧꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯂꯥꯟꯃꯤ ꯑꯃꯗꯒꯤ ꯃꯩꯅꯝ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯀꯣꯏꯕꯁꯤ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯇꯣꯟꯅ ꯃꯅꯝ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯃꯩ ꯆꯥꯛꯄ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯩꯅꯝ ꯑꯁꯤꯅ ꯆꯨꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯩ ꯆꯥꯛꯈꯠꯂꯛꯂꯦ ꯆꯥꯎꯔꯕ ꯎ ꯄꯥꯟꯕꯤ ꯑꯃꯗ ꯃꯩ ꯑꯁꯤꯅ ꯑꯁꯨꯝ ꯆꯥꯛꯈꯠꯂꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯄꯤꯛꯂꯤꯕ ꯔꯥꯖꯁꯦꯈꯔꯅ ꯇꯣꯡꯂꯤꯕ ꯁꯒꯣꯜ ꯑꯁꯤ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯑꯣꯏꯈꯠꯂꯛꯇꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯣꯡꯈꯠꯂꯛꯂꯦ ꯃꯁꯤꯗꯒꯤ ꯇꯣꯡꯂꯤꯕ ꯑꯉꯥꯡꯁꯤ ꯂꯩꯃꯥꯏꯗ ꯑꯣꯟꯊꯗꯨꯅꯁꯨ ꯇꯥꯔꯦ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯦ ꯕꯤꯖꯦꯟꯗ꯭ꯔꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯍꯥꯏꯔꯤ ꯑꯣ ꯃꯐꯝ ꯑꯁꯤ ꯑꯣꯏꯔꯦꯀꯣ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯃꯊꯛꯇ ꯌꯦꯡꯈꯠꯈꯤꯕꯗ ꯎ ꯄꯥꯟꯕꯤꯁꯤꯅ ꯃꯩ ꯆꯥꯛꯂꯤꯕꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤꯗꯤ ꯄꯟꯖꯣꯔꯂꯤ ꯗꯦꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯁꯛꯇꯝꯗꯣ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯤ ꯃꯩ ꯆꯥꯛꯂꯤꯕ ꯎꯁꯥꯁꯤꯡ ꯇꯥꯔꯛꯄꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯋꯥꯏꯗꯨꯅꯁꯨ ꯁꯤꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯟꯖꯥꯎ ꯀꯌా ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯊꯣꯝꯗꯨꯅꯁꯨ ꯍꯥꯠꯇꯣꯛꯂꯤ ꯃꯩ ꯆꯥꯛꯂꯕ ꯎꯁꯥ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯇꯥꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯊꯣꯛꯄꯗꯒꯤ ꯃꯄꯥꯝꯆꯥꯗꯤ ꯍꯤꯡꯍꯧꯔꯦ ꯍꯧꯖꯤꯛ ꯑꯉꯛꯄ ꯃꯈꯜꯒꯤ ꯍꯧꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯂꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯕꯤꯖꯦꯟꯗ꯭ꯔꯅ ꯊꯥꯡꯁꯥꯡ ꯁꯠꯇꯨꯅ ꯃꯈꯣꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯄꯤꯛꯂꯤꯕ ꯔꯥꯖꯁꯦꯈꯔꯗꯤ ꯀꯤꯃꯟꯕꯗꯒꯤ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯕꯤꯖꯦꯟꯗ꯭ꯔꯅ ꯑꯀꯣꯏꯕꯁꯤꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃꯅ ꯉꯪꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ ꯎꯁꯤꯡꯒꯤ ꯃꯊꯛ ꯑꯁꯤꯗ ꯃꯩꯈꯨꯗꯧꯅ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅ ꯆꯣꯡꯗꯨꯅ ꯆꯠꯄꯒꯤ ꯁꯛꯇꯝꯁꯨ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯉꯛꯄꯒ ꯂꯣꯏꯅꯅ ꯕꯤꯖꯦꯟꯗ꯭ꯔꯅ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯥꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯩꯈꯨꯒꯤ ꯃꯑꯣꯡꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯠꯄ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯀꯨꯝꯊꯔꯛꯂꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯈꯪꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯡꯈ꯭ꯔꯦ ꯀꯣꯝ ꯑꯃꯒꯤ ꯃꯅꯨꯡꯗꯁꯨ ꯃꯥꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯁꯥꯐꯨꯡ ꯐꯨꯖꯤꯜꯂꯛꯄꯗꯒꯤ ꯃꯥ ꯄꯥꯈꯠꯇꯨꯅ ꯂꯣꯡꯅ ꯇꯥꯏ ꯃꯁꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯈꯣꯡꯁꯤ ꯄꯥꯏꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅ ꯂꯩꯔꯤꯕ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯄꯤꯛꯂꯤꯕ ꯔꯥꯖꯁꯦꯈꯔꯗꯤ ꯀꯤꯕꯒ ꯂꯣꯏꯅꯅ ꯀꯞꯇꯨꯅ ꯃꯄꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯗꯨꯅ ꯂꯩꯍꯧꯔꯤ ꯃꯩ ꯆꯥꯛꯂꯕ ꯆꯥꯎꯔꯕ ꯎꯁꯥ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯇꯥꯔꯛꯂꯤ ꯇꯟꯖꯥꯁꯤꯗ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯖꯪꯒꯜꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯅ ꯀꯣꯝ ꯑꯁꯤꯕꯨ ꯀꯣꯏꯁꯤꯜꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯀꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯣꯛꯇꯨꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯀꯝꯗꯧꯕ ꯚꯥꯡꯒꯔꯥꯒꯤ ꯅꯤꯡꯊꯧ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯌꯥꯝꯅ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯌꯥꯀꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤꯅꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯈꯪꯍꯧꯗꯅ ꯂꯥꯏ ꯇꯣꯡꯂꯛꯂꯦ ꯃꯤꯠ ꯅꯥ ꯂꯣꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯡ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅꯁꯨ ꯂꯥꯎꯔꯤ ꯃꯁꯤ ꯎꯕꯗ ꯖꯄꯥꯟꯅ ꯈꯣꯔꯝꯗꯨꯅ ꯍꯥꯏꯔꯤ ꯄꯟꯖꯣꯔꯂꯤ ꯗꯦꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯥꯛꯂꯦ ꯂꯥꯏ ꯇꯣꯡꯂꯤꯕ ꯅꯨꯄꯥꯁꯤꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯡꯂꯕ ꯃꯐꯝꯁꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗ ꯈꯟꯗꯨꯅ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯈ꯭ꯔꯦꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤꯗ ꯇꯥꯍꯜꯂꯒ ꯑꯃꯨꯛ ꯆꯥꯝꯊꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯠꯅ ꯄꯨꯔꯤꯕ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯨꯟꯅ ꯇꯥꯎ ꯑꯩꯈꯣꯏꯒꯤ ꯁꯦꯡꯂꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯊꯣꯛꯀꯦ ꯈꯟꯒꯅꯨ ꯃꯁꯤ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯄꯤꯔꯤꯕꯅꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯅꯅꯥꯀꯣꯡ ꯑꯗꯨ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯇꯥꯖꯧ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯃꯈꯣꯡꯁꯨ ꯊꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅꯁꯨ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯁꯤꯕꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯡꯅꯤꯟ ꯅꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯟꯖꯥꯁꯤꯗ ꯅꯤꯡꯊꯧ ꯕꯤꯖꯦꯟꯗ꯭ꯔꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯔꯥꯖꯁꯦꯈꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯛꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯄꯤꯛꯂꯤꯕ ꯔꯥꯖꯁꯦꯈꯔ ꯑꯁꯤ ꯂꯝꯕꯤ ꯀꯪꯉꯥꯎꯅꯕꯒ ꯂꯣꯏꯅꯅ ꯖꯪꯒꯜꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯆꯦꯜꯂꯛꯄꯗ ꯀꯔꯞꯄ ꯇ꯭ꯔꯥꯏꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯂꯝꯕꯤꯗ ꯆꯦꯜꯂꯛꯄꯗꯒꯤ ꯇꯨꯁꯤꯟꯗꯨꯅ ꯃꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅꯁꯨ ꯋꯥꯟꯊꯔꯦ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯁꯦꯈꯔ ꯑꯁꯤ ꯀꯔꯞꯄ ꯇ꯭ꯔꯥꯏꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯊꯦꯡꯅꯔꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯍꯜꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯥꯟꯇꯥꯔꯥꯒꯤ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨꯅꯗꯤ ꯄ꯭ꯔꯀꯤꯇꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯗꯦꯕꯁꯤꯡꯕꯨ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯐꯪꯖꯅꯕ ꯑꯃꯗꯤ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯀꯔꯞꯄ ꯇ꯭ꯔꯥꯏꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯖꯥꯗꯨ ꯃꯟꯇ꯭ꯔꯅꯆꯤꯡꯕ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯄꯤꯛꯂꯤꯕ ꯔꯥꯖꯁꯦꯈꯔꯅ ꯇꯝꯕ ꯄꯥꯎꯗꯒꯤ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯂꯩꯔꯤꯕ ꯁꯛꯇꯤꯁꯤꯡꯒꯤ ꯃꯔꯝꯗ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯀꯥꯡꯕꯨꯁꯤꯡꯅꯁꯨ ꯈꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯥꯟꯇꯥꯔꯥꯗ ꯂꯩꯔꯤꯕ ꯁꯛꯇꯤꯁꯤꯡ ꯃꯨꯟꯗꯨꯅ ꯂꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯄꯤꯛꯂꯤꯕ ꯔꯥꯖꯁꯦꯈꯔꯕꯨ ꯃꯥꯒꯤ ꯃꯌꯨꯝ ꯂꯝꯗꯝ ꯐꯥꯎꯕ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯊꯤꯜꯂꯛꯂꯤ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯕꯥꯡꯒ꯭ꯔꯥ ꯅꯤꯡꯊꯧꯔꯦꯜꯁꯤꯡꯒꯤ ꯅꯥꯄꯜ ꯑꯃꯗꯤ ꯇꯝꯊꯤꯔꯕ ꯁꯥꯁꯟ ꯑꯁꯤꯒ ꯀꯔꯞꯄ ꯇ꯭ꯔꯥꯏꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯇꯒꯤ ꯐꯪꯂꯤꯕ ꯄꯥꯋꯔꯁꯤꯡꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯅꯤ ꯑꯁꯤ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯅꯤ
ꯃꯇꯧ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯃꯊꯪ ꯍꯧꯈꯤꯕꯅ ꯔꯥꯖꯁꯦꯈꯔ ꯑꯁꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯗꯨꯅ ꯕꯥꯡꯒ꯭ꯔꯥꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯤꯕꯗꯨꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯟꯇꯥꯔꯥꯒꯤ ꯁꯨꯛꯂꯕ ꯖꯪꯒꯜꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯥꯟꯇꯥꯔꯥꯒꯤ ꯆꯤꯡꯃꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯩ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯅꯨꯄꯥꯁꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕꯒ ꯂꯣꯏꯅꯅ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯇꯝ ꯆꯥꯅ ꯅꯣꯡ ꯆꯨꯊꯍꯟꯕꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯁꯦ ꯏꯁꯣꯔꯒꯤ ꯋꯔꯗꯥꯟ ꯐꯪꯗꯨꯅ ꯌꯥꯝꯅ ꯑꯐꯕ ꯃꯈꯜꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯣꯏꯍꯟꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯅ ꯄꯥꯟꯕ ꯂꯝꯗꯝ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ ꯍꯧꯖꯤꯛ ꯕꯩꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯨ ꯂꯩ ꯃꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯣꯏꯅ ꯎꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯀꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯁꯤꯗ ꯆꯥꯎꯔꯕ ꯀꯩ ꯑꯃꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯎꯕ ꯐꯪꯂꯤꯕ ꯀꯩ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯍꯨꯂꯤ ꯗꯦꯕ ꯍꯥꯏꯅ ꯀꯧꯏ ꯍꯧꯖꯤꯛ ꯕꯩꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯀꯩꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯕꯨꯡ ꯖꯕꯥꯕꯨ ꯀꯧꯗꯨꯅ ꯑꯉꯥꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯅ ꯊꯝꯂꯝꯕꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤꯅꯗꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯧꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯅꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤꯗꯅ ꯄꯤꯛ ꯊꯟꯕꯤ ꯕꯦꯗꯤꯅꯗꯤ ꯃꯥꯒꯤ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯧꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯥꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯁꯤ ꯃꯌꯥꯀꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯕꯦꯗꯤꯅ ꯃꯥꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯕꯔꯃꯦ ꯍꯥꯏꯗꯨꯅ ꯊꯣꯟꯖꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯅꯨꯄꯥꯁꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ ꯕꯥꯡꯒ꯭ꯔꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯔꯥꯖꯁꯦꯈꯔꯒꯤꯁꯨ ꯍꯧꯖꯤꯛ ꯃꯆꯥ ꯑꯅꯤ ꯁꯨꯖꯔꯦ ꯇꯧꯕꯇꯕꯨ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯃꯈꯣꯡ ꯃꯈꯨꯠꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯁꯤꯕు ꯀꯔꯞꯄ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨꯒꯤ ꯅꯨꯄꯤ ꯑꯃꯗ ꯁꯤꯟꯅꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯁꯤꯕꯨꯒꯨꯝꯅ ꯀꯔꯤꯃꯠꯇ ꯂꯦꯡ ꯑꯣꯠꯄ ꯉꯝꯂꯨꯗ꯭ꯔꯕ ꯑꯉꯥꯡꯁꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯉꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯔꯥꯖꯁꯦꯈꯔꯁꯤ ꯍꯔꯥꯎꯕꯒꯤ ꯄꯠꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯋꯥꯐꯝ ꯑꯃ ꯈꯪꯍꯟꯖꯔꯝꯒꯦ ꯀꯔꯞꯄ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨꯒꯤ ꯅꯨꯄꯤꯁꯤꯅ ꯑꯉꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯃꯌꯥꯝꯅ ꯃꯨꯟꯅ ꯅꯤꯡꯁꯤꯡꯕꯤꯔꯒ ꯂꯩꯕꯤꯍꯧ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯔꯥꯖꯁꯦꯈꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯨꯂꯁꯦꯈꯔ ꯀꯧꯏ ꯑꯗꯨꯒ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯅꯀꯕꯇꯤ ꯍꯥꯏꯅ ꯀꯧꯏ ꯅꯥꯀꯜ ꯑꯃꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯕꯔꯃꯦꯅ ꯃꯌꯥꯀꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯍꯪꯂꯤ ꯃꯐꯝ ꯑꯁꯤꯕꯨ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯌꯥꯀꯔꯅ ꯄ꯭ꯔꯚꯨ ꯁꯤꯕ ꯃꯍꯥꯗꯦꯕꯅ ꯃꯐꯝꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯙ꯭ꯌꯥꯟ ꯇꯧꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯏꯃꯥ ꯄꯥꯔꯕꯇꯤꯅ ꯃꯐꯝ ꯑꯁꯤꯕꯨ ꯁꯦꯝꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯕꯔꯃꯦꯅ ꯃꯌꯥꯀꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯕꯩꯗꯤ ꯑꯃꯗꯤ ꯖब्ꯕꯥꯅꯁꯨ ꯎꯔꯦ ꯇꯧꯕꯇꯕꯨ ꯃꯇꯥꯡꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯌꯥꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯎꯗꯦ ꯁꯨꯞꯅꯒꯤ ꯕꯔꯃꯦ ꯃꯊꯛꯇ ꯐꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯃꯈꯣꯏꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯕꯦꯗꯤꯅ ꯍꯥꯏꯔꯤ ꯕꯔꯃꯦꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯨ ꯀꯅꯥꯅꯣ ꯃꯥꯒꯤ ꯃꯅꯥꯛꯇꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯗ ꯖब्ꯕꯥꯅ ꯀꯅꯥꯃꯠꯇꯅ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕ ꯂꯪꯊꯣꯛꯇꯨꯅ ꯊꯝꯂꯝꯕ ꯑꯉꯥꯡ ꯑꯃꯕꯨ ꯅꯪꯅ ꯂꯧꯈꯠꯇꯨꯅ ꯌꯣꯛ ꯊꯥꯛꯄꯤꯗꯨꯅ ꯆꯥꯎꯍꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗꯗꯤ ꯅꯪꯅ ꯈꯪꯐꯝ ꯊꯣꯛꯏ ꯑꯩꯅ ꯈꯪꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯋꯥꯔꯤꯁꯤꯕꯨ ꯂꯤꯔꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ ꯕꯔꯃꯦꯅ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯁꯦꯡꯂꯕ ꯅꯨꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯈꯣꯏꯅ ꯂꯥꯏ ꯑꯣꯏꯅ ꯈꯨꯔꯨꯝꯅꯔꯤꯕ ꯅꯨꯡꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯑꯁꯨꯝ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯥꯡꯒ꯭ꯔꯥꯒꯤ ꯅꯤꯡꯊꯧ ꯔꯥꯖꯁꯦꯈꯔꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯀꯨꯂꯁꯦꯈꯔ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯀꯅꯀꯕꯇꯤꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤ ꯃꯥꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯀꯥꯟꯇꯥꯔꯥꯒꯤ ꯖꯪꯒꯜꯗ ꯀꯩꯗꯧꯅꯨꯡꯗ ꯆꯪꯂꯣꯏꯗꯕꯅꯤ ꯄꯤꯛꯂꯤꯕꯤ ꯀꯅꯀꯕꯇꯤꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯔꯥꯖꯁꯦꯈꯔꯅ ꯈꯨꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯍꯥꯏꯅ ꯈꯪꯅꯕ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯃꯈꯜ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯃꯆꯥꯅꯨꯄꯥ ꯀꯨꯂꯁꯦꯈꯔꯗꯤ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯃꯁꯤꯗꯒꯤ ꯃꯄꯥꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯅꯣꯛꯂꯤꯕꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯗꯣ ꯑꯁꯦꯡꯕꯃꯛꯀꯤ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯀꯥꯟꯇꯥꯔꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯂꯩ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯖꯪꯒꯜ ꯑꯁꯤꯗꯒꯤ ꯐꯪꯂꯤꯕ ꯄꯣꯠꯊꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯛꯂꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯁꯔꯨꯛ ꯑꯃꯅ ꯏꯁꯣꯔꯅꯤ ꯈꯟꯅ ꯂꯥꯠꯅꯔꯤꯕ ꯅꯨꯡ ꯍꯥꯏꯕꯗꯤ ꯗꯦꯕꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯏ ꯑꯗꯨꯒ ꯁꯔꯨꯛ ꯑꯃꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯍꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡꯗ ꯊꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯀꯠꯊꯣꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯆꯠꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯍꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯑꯁꯤꯒꯤ ꯑꯀꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯃꯗꯤ ꯀꯥꯟꯇꯥꯔꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜ ꯀꯌꯥꯒꯤ ꯃꯔꯛꯇ ꯄꯜ ꯑꯃ ꯈꯥꯗꯨꯅ ꯊꯝꯂꯝꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯀꯥꯟꯇꯥꯔꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯕꯥꯡꯒ꯭ꯔꯥꯗ ꯆꯠꯅꯅꯕ ꯍꯣꯠꯅꯗꯦ ꯑꯗꯨꯒ ꯕꯥꯡꯒ꯭ꯔꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯂꯥꯟꯊꯣꯛꯇꯨꯅ ꯀꯥꯟꯇꯥꯔꯥꯗ ꯆꯪꯁꯤꯜꯂꯨꯅꯕ ꯍꯣꯠꯅꯗꯦ
मरमदी ब्रह्मराक्षस हारिबा हिंसाबदु थेंगनगनी हाइबगी अकीबसी मखोय मखोयगी थमोयदा लेनाबननी मथंगी सिंदना बांग्रा हारिबा लमदम असिगी मी कुंग लेरिबा कैथेलगी मफम मदु लई मतंगसिदा ngakliba wafamdi mamangda Kantaragi प्रजासिंगना ब्रह्मराक्षसकी दमक्तनी हाइना कथोकलिबा पोलमसिंग अदु मफमस्ता ललोलितिक तौननबगी दमक्ता सगोलना सिंगदुनु पुरकलिबसी फिल्म येंगलिबा खोयना सुबा फंगले मसिन ताकपदी Kantaragi प्रजासिंगना ब्रह्मराक्षसना साननबगी दमक्तनी हाइना कथोकलिबा पोलमसिंग असि हुरालगा मफमस्ता योनथोकनबगी दमक्ता पुरकपा मी यावरे हाइबसी हौजिक बैकग्राउंडगी वारी लिरिबा अहलसिगी खोंजेलना हाइरी बांग्रागी निंगथौ राजशेखरना अहल ओसिलकपदगी मचानपा कुलशेखरबु बांग्रागी निंगथौ ओइना सिनारे मतौसुमना कुलशेखरना निंगथौ खुबमदा काबगी चावरबा थौरम अमा पांथोकली निंगथौगी लोहब असिबु राजशेखरना लौखलगा मचानपा कुलशेखरदा हापसिनबीरे राजशेखरगी मचानुपी अतोंबी कनकवतीसु होजिक्ति मपुंग मरै फाना चावरे नौना निंगथौ अरिबा कुलशेखरगी दमक्ता प्रजा मियाम असिना याइफमंगोलगी दमक्ता यामना कनकना लावबगा लोइनना लैसिंग साइदुना यामना हरावबा फोंदोकनरी हौजिक कुलशेखरगी मामा राजलक्ष्मीना हाइरई इबुंगो कुलशेखर राजगुरुदगी नंगी मंगोल आशीर्वाद निजाहो तबुदबु कुलशेखरनदी यामना उसित्तबा करेम का थाइनब मोंगदा पुरोहित अहलसिबु कौशिल्ली मागी मौंगसि उदा पुरोहित नुपासति शौनिंगबदा लोइरबनी अदुग माना हाइरी ईश्वरगी आशीर्वाद फंगनबगी दमक्ता नंगी लाइबक्ता सिंदूर नंबीगे अदुबु कुलशेखरना मागी खुदसि फाखरे अदुग हाइरई कदाइदगी ईश्वरनो नंगना हाइरिबदुबु ईश्वरने एंगोंदा पीगदबा आशीर्वाद अदुदी नंग नसान ओइना फंगजरो हाइदुना मागी खुदसि फारगा मसागी मराई बक्तोनि सिंदूरसि नमल्ले तौरिबु थोंगसदा पुरोहित नुपासति ngakpदा लोइरबनी मदि मया मांगसदि काइबु सोपसु नंगलबनी कुलशेखरना अदोम मफमस्तिगी चटपीखिबा यारनी हाइदुना पुरोहित नुपासिबु थादोखरे मयामदा भाब तानबा हाइजरमगे कुलशेखर हाइबु नुपासि लाइ सुथा थजदबा मिसाकमनी अदुगा निंगथौगी ओइबा चना कांगलोनसु अमता खंगदे नुमित चुप्पा यू थक्तुना ngawba मसक मतौ फजबी नुपीसिंगा पुंदुना अदुम लैबा अमदि अहल लमन मथक थोंबसिंगदा चटकदबा व्यवहारसु अमता खंगदबा मिसाकमनी हौजिक लानमी नुपा अमा संगसिलक्तुना कदम्बा निंगथौगी माइकेदिगी अदोमगी खुदोल पोट अमा पीरकली हाइदुना थांगसांग अमा पीररे मसिगी थांगसि उरगा मादि यामना हराउदुना सुनोगली तंजासिदा मागी मथोंग चादबा ममानबा क्यामसु संगसिलक्तुना यामना हराउना हिगतुना नोगली असुम तौरिबा निंगथौमो ओइबगी नियम कांगलोन ngakतबा मथोंग चादबा मतौसि उबदा मपा राजशेखरना ngakपगा लोइना मांगना मुन्नि येंगदुना सु लैरिबनी मथंगी सिंदना नुमिदांगी मतमनी मंत्री अमना राजशेखरदा हंगली अदोम लैबाकसिगी निंगथौइना पालिबसे नियम कांगलोन चुमना अदुगी विदिग नुंगाइना पानबा हाइबदु ओइरिबनी अदुगा करिगिदमक्ता नचानुपादो मुक फमसि सिना थोलिबानु मिस्टर राजशेखरना अइना निंगथौ सिंहासनदा फम्बा मतमतुदा अइगी इपाना उबा फंखिदे अइना तौरलिबा अफबा थबकसिंग अदो अइगी इपाना उजबदुनि अइना पामलिबसि अदुबु मदुगी अनिंगबा पामदो अइना मपुंग फानबा ngamखिदे मरमदुना अइना निंगलिबदो अइगी इचानुपाना पांगथोलगा अइगी मित्ता उहनबा ngambra हाइबदुनि अइना येंगबा पामलिबसि मंत्रीसना मदुबु अदोमगी इचानुपा कुलशेखरना पांगथोकपा ngamगदरानि मिस्टर राजशेखरना मागी तुंगदा अइ लैरिबसिदि असोयंगाम खुदिमा अइना लोइना ताकपिगनी नाकलमदना निंगथौ कुलशेखरना मागी ममानबसिंग पुल्लगा यू तप तांगना थक्चिलगा ngawduna wari sanaduna लैरि मपाना निंगथौना पालिंगेदा लेरंबा मंत्री लौथोखरगा मागी ममानबा मादौना मथोंग चादबा बोगेंद्र कौबुनुपा अमता मंत्री फम हापसिल्ले हौजिक बोगेंद्रना हाइरई हानगी लेरंबा मंत्री सिंग लौथोखरगा अइबु मंत्रीयोना हापिरिबा असिगिदमक्ता अइ थमोइ पेन हराउजे मसिगिदमक्ता कुमई अमदि पांगथोकपम थोइ कुलशेखरना निंगथौ ओइरे हाइदना करिबु तौरुगदमनो लैबा अमदा संसिन्दुना लान तौरुबु याबसु नते लान तौनबगी थबा अदुदि इपागी हंगतक्ता लोइना मुथलमने अदुनदि हौजिक करि तौगनी अइना सुम खनबदा सादानबा चटपगी थबा अमा तौसिरा नुपा अमना कुमलाई तबुदबु करम मफमदा अखोइना सादानबा चलुनी मसिदा बोगेंद्रना जंगलना लैरिबा के सोमदि येंगलगा हाइरई कांतारा असुमने हेक हाइखिबा हौजिक उललिबसि निंगथौ कुलशेखरना मागी मनाइ मसेनसिंगा लोइनाना सा हाननबगिदमक्ता कांतारागी जंगलदा संगसिलपगी सक्तमसिनी यूंगाउरिबा कुलशेखरना हाइरी ब्रह्मराक्षस हाइबिंचाबदुबु मसिगी जंगलसिदा असेंगमकी ओइना लेरमगदरानी ममानबसिना हाइरि वाफमदो अखोइदि खंगमनते नंगी नपाइबुंगोना लई हाइदुना अखोइदो फोंदोखिबनी अदुगा ममांगदा लैरिबा बोगेंद्र नोक्तुना हाइरई ब्रह्मराक्षस हाइबिंचाबदुना लेरमलगसु अखोइदि शोकलोय ममांग थाना चलिबसिंग असि गक्तनि सिगदबा सगोल गारी से थौरकपदा लंबी फत्तबदि यामना हाइबा हाइबदु ओइरे मस्ता कुलशेखरना बोगेंद्रबु साउना कौदुना सगोल गारी से खरा तमा थौ हाइरली मस्दा बोगेंद्रन सुकरिमता उसितना खुमी मसिदगी हेना तमा थौनो पांबई मता लैररोय तोंगिंद्रगना सगोल गारी सिदगी कुमथरगा लानमी सिंग लोइनना खोंग नोइना चचौ असुमना मखोइनी नंगांगनरि बोफम सितारगा लानमी मन ngaktuna हाइरी करिनो करमना निंगथौनो करमना मंत्रीनो हाइबा खंग मंगमद्रे मयामदा खंगन जरमगे मसिदा उललिबा लानमी सिगी ममिंग सेना हाइना कौई कुलशेखरना तेंजै मा पिरकनबगीदमक्ता हाइरपदगी ममानबसिना तेंजै पिसिल्ली अदु माना लिरुंग पिरकनबा हाइरपु मतमददी लिरुंगदी काहोरे हाइरकले मसिदगी कुलशेखरना साउमन खिदुना सादान बसलगु मतौ करमना लिरुंग काहोरिबनो मदु काहोरबनिना तेंजै सिति मतौ करमना कामकदौरिबा मसिदगी ममानबसिना सेना हाइरबु नुपासना पारिबु लिरुंग सिलौरगा कुलशेखरदा पिसिल्ली
Mana tenjai si kapna namagi damak telirung da hapsin matamda tan chana sagol gari gi sakasna ukakma da taklubadi khangleng leng bada khuttagi nan thokna tenjai si satraga mamang da leri Bogendra gi kok ta khetnu sakre tabudu tanjas da Bogendra su yu phullo ngauri bani maramandra magi kok ta khetnu sakri basi karino haiba khangudre masuda Kulashekhar amadi magi mamana singaktuni yenglaga leiri bani tanjas da makhoni yeng thoki bada yong amana u mathak ta kadun sanari basi ure musdagi yong ama leire haiduna lawnaraktuna nupa amana ten kap khi matamda yong sta panru malai mai ta shili Masuda ning thau Kulashekhar se aduk bitik harauri aduga ten pan khirba yong su purak na bagi damak ta suhairi musdagi lanmi singsna masada pakatpa madi nikpa galoina na yong su khunna na bagi damak ta sangsilak liwani tabudu mutang stangak li wafam di makhoin sangsilak pa matamda yong adu di leiramdre musdagi lanmi nupa amana yong adu di leiramdre haina lawrak pasida senna haribu nupa asti hene pakhatirabani Kulashekhar na hairi hujik ta khoi gi min maung ta tenjai na palaga ta khibadaine tanjas ti chana ning thau dairi ining thau jungle si manung lom de sangsilaroisi khoi soidina maki khudong thiba ta bi ai aduna khoi yum hanna na batawrisi masta Kulashekhar na hoi phare chalo asuna har pusti chana na khali bana yum hanna na wafam si yara boi ning duna harau harau na maning lom da halaga selai adu ning thau na hairam li basi ma mang lom da sangsin na bagi dam hai boi ramne masu matung da makhoi jungle si manung lom da dum sangsilali bani mamang thadun sali balan mi sing sti ki bi ki kaplak thak thak ning na bai bu oi ramani Hojek makhoi na sum sangsilak matamda saji malai bisi ure musdagi Kulashekhar na tenjai kapda pan badagi saji si amna kan shok nur seli amuka su Kulashekhar na ten kapsin badagi pan duna saji si lai mai da tare mamana ba singisna mabu yamna khutchumi haiduna su thagati suma thagat pes Kulashekhar si harau da loiramani mana saji si bu silak na bagi damak ta hairak badagi lanmi singisna saji launa na bagi damak ta sangsilakli sena hari balan minu pa siam pakat pakat sangsilakli bani hoji makhoi na tahadun leri ba saji si hek manak yor ko matamda khanguduna saji si singlag pukre Masiudagi lami singsin lauduna hairi Brahma Rakshas Hojek Kulashekhar amadi Mantri Bogendra si mitlak thokdru pakhal yengduna leiri bani senana khonjen lituna hairi ining thau akhoi hujik chen ba horasira adu mani yeng thokpa matamdadi ning thau tongli ba sagol gari siamna yangna thaudur chen khre mapam sta lehri lami sing sti kiman madi kap suaunare tanjas da lami lusing ma lauduna hairi lami sing akhoi na kigeda banate thongna hangeda banate adu bunu pasi su khangudri singnu pukre Mastigi lanmi sing si pakhana buloina na magi kai dun sianare adu bu mathong rang khangdana umulang lakpadagi lanmi budi leng dun sire mastigi leiri lanmi sing si thakang nipum khai kinarabani makhoi da landal ibs kanano haidur section mun yeng dun leiri adu di khangudun lanmi bu su thom nur pukre sianana khonjel nik tur hairi ai khoi choi thop tawdna pulup tasilaga legidabani natrabadi khoi soidini sigani adu gadi sumna hairi ngai makhoi gi lanmi sing gi barakta amagi sharamda tena kablakpadagi masu sire mastigi makhoi hojing mathong khangdana kai dun sianare asum selak matamda lanmi bi makhong da singkhatun mathak ti yalanga thamgre masdigi lanmi singsna makhadagi mabu yengkhatun leiringai tenjai makapsilak tun mamai di yudun sire hojek chana na yengthoki matamda bol gi maung da unani yomsilaba matum ma sensilagli aduga makhoi myam gi mamang ta leptun leiribani sangsin dun sek tawna namagi tabak makhoi amana ma da incident dun leinai aduga di khangudana mark sigi nupi ma songthrolga tena kapada lanmi ma da sire manung sta miyoi kyama matum tasin dun yawram libani Songthol iba miyoi singsna lanmi singsi songsin dun hali aduga tunglomda umathak isting miyoi kyaba su songthar libani makhoi na ningthogi lanmi singsta songsin dun singjang yan ba ta na thin ba ten kapsin ba amadi makhoi na paili bu khulai singa thom dun hali mayam da khangan jaram ge mafam sta thol iba miyoi singsi Kantara hari mafam sta leiba miyoi sing aktani masti yori bu nupi singsu aduga batik lalong haiba amadi tamthi bi nupi ngaktani matau sumna ningthogi lanmi singsu makhoi na tamthi mong da hatok si uhuda janna hari bu pasti pakhat manum digi mathoi hingna bagi nokti sieli Tabudu magi charamda urini yan khatru mabu singkhatkre aduga di mabu charamda singkhalamli ba miyoi sidi Barme haribu nu pasi oiramne aibadi makhoi gi Kantara haribu lamda masigi oina khwaidigi hena lawsing singba mapangal kanba phunaba hiba lalong hiba misaka duni aduga man hairi aina yausilali bu matam sibu khara thengdokhrabra asumna hairamlaga man yali ba thori si thadok matam dadi chenna haribu nu pasi mathak dik baithar lai bai da phujinduna taabdi wan thare Hojek ningthogi lanmi sing si punna hatolo mutungda Kantara gi lanmi sing si amna harau guloina law dun leinari bani Hojek Kantara haribu khungang se khoi du lagle mafam sta leiri praja sing si aduki matik harau ta amna magi tawgada bu mathau pangthokna dun leiri bani Barme bu mama sang yokhibi bedi haribi nupi si hojik ahal oisilamle Barme gi kangbu suma khoi khungang sti yosilale ngasai mamangda ningthogi kangbu na tena kapkhiba yong amadi saji si makhoi pudun lagli aduga chena haribu nupa si mafam sta pudun lagli bani asumna atopa miyoi ma mafam sta pudun lakpis ta myam sing ngakna duni yengli bani nupa man sangsin duni yenglu da ma shor holi haps khangbe aduga di khangudri siana asi mikap khangtok thok tna hogalagle masdagi leiri myam masna mana painari bu khulai singsna siana bu hana na bagi damak te em lodun leina kre masi udigi siana asi pakhat pagloina amuka suwan tharaga dagre jabana mabu ta na thindra hat ke tawi adubu bedi na mai khudisi phargaire yambung nupa ste khoi bu uda da pakhat padagi amuka su lek thakre aduna mabu ta na thindra halu gi darkar leite Jabana Barme da onsilak tuna hanglai karigi damak tanu pasu mafam sta pura liwano
Barmena makoina akhoi jungle da sangsilakpani Japana mi kya mu lai Barmena mi masing yami mamana bamana makhatai lakliba sing do akhoi na loina hatokre tobudu bu sagol gari thobu sing du di nan thok tun siantre wafam stab da almani yamna pakhana nakhoina hairiba do bangra gi ning thoni asuna haripda leiri myam siloina pakhana bam phaunare numidangi matamda makhoi praja kangbu sing si meeting tawduna watanari Japana mayam sta hairi bangra gi myoi sing akhoi gi lamdam sta sangsilak pa hifse khudong thiningai ni karigumba amuka hanna makhoi na khoi bu phaki badarabadi makhoi gi minai oina otunu phajilaga thamki ga dori bani maramaduna tumba matamda nasana sai khulai sing nana ka thamlaga tumna aduga nakalam da su Barme gi kangbu oriba aibadi makhoi gi Kantara khulsi gi thauna phaba lanmi oina leiribu kangbu su maitik tuna wari sanaraga leiribani Barme na hairi makhoi gi ningthoni hairibu bu kaya da pangkhidrawano aikhoi bu ubu khakta da makhoi di pakhatuni siankhrawani aduba hojik so aikhoi gi praja sing asinadi bangra gi ningthogi maikei di khoi da landarakani haiduna pakhatna duna leiribani aibo haijau hairagadi bangra gi miyoi sing duna hande gi sangna dana leiriba border gi lambi si thugai duna sangsilaklemani na makhoina hana sanglaktringei aikhoi na hana border lanthoktuna makhoi gi lambu du chatpan hena phagani masda mamana bamana aikhoi na tawya ba thaba du gi maramda jabada hana hangkhisi mana soidana maki afaba lambi du talakani masda Barme na nokhet tawduna hairi masagi khongi khongsa kakthalaba matungdani bangra hairi mafam du gi mana na thoktuna selakhiba mana boi khoi da kariya chum lambi bu takpa ngamgadabano aduga nakalamdana Japan hairi makhoi lamdam madugi saukhatpagi maung matau amadi leiriba lanmi singi sakti do aina loina udun laklamani madugi matungdani aina mafam adudagi nanthokduna selakhibadu aduna makhatana makhoina mafam sta kari thabak sing chatharakadagi haibadu aina mangjongna khangi khudong thiba thabak sing lakpa haibusimadi soidrabani masharna kamana phuka hutuna hairi ngasidagi khulgi lona ba saruk sing da section ngakchen bai thabak sing chathagadabani aduga Barme bu koduna man hairi sirbu nupa adugi hakchang do khulgi lona ba saruk talang thokun thammu madugi maramdi makhoi gi lanmi singna makhatana sangsilaktana bagi namuktani masda Barme na su soidram ki pangthoksege hena khumli tobudu bu mayamna khangbi gadabadi makhoina sire khalliba chena haribu nupa asde hujik su sidribani khulgi lona ba saruk tamagi hakchang hundokuna thammu haibu wafam starga mamit pangthok tawdana madi nokphet tawribani hojek Barme gi kangbu si khullona ba mafam da satna bagi dam sem sari amana hanglai brahmana aksa sariba tamthirba hingsa badu thengnar badi kamdawa masda Barme na thoisa sadana madudi ekhoi gi Japan pangai haijin ba wafamni aseng bagi oina leiba nate ekhoi myam kina na bagi damak tamana semjin chi wari ni adubu tanjasta lamok amana makhoi da ngangnuna yenglaga leiribani lamok si mamit si langna ngali mayam da bhap tana ba haijarangde mafam sta leiriba lamok si brahmana aksa saina khangdari bi hingsa baduna saiwan ba lamok amani hojik Barme na sena gi manakta sangsilaktra munni yenglamnaga mamana ba madigi singjang laurga hairi masigi sirum naru nupa se okhoi na pura gaidoni mabu mapung phana hatokpa tabane haramlaga singjang ni yalage haidun hek torku matamda sena simit khangpang pangthoktu laurla masi matung da sena bu makhoi mamang da phamandun thamlaga wari sanari tanjas ta sena asti kibidi thak thak diglabani bangra gi lanbi sing si naram baten jemu munni yenglaga Barme na hairi masibu karma makhal gi nung adu kimatik maya thawi masti sena masi nung nate yotni akhoi gi lamdam adu da sangappa ka unupa amana masi sing si loini sem sari bagaktani Barme na nakhoi gi lamdam adu bu mafam sti kyam lapan sena na khong na satpa taragadi nong musup na sangani masti gi Barme na noktuna phare adore badi akhoi bu sunang na khara pubiu panthadana soidina pubi gi haidun sena na khumlai adu man makhata na hanglai kari gi damtana na khoi na akhoi gi lamdam adu lakpa pamli basiu Barme na nakhoi gi lammaduna akhoi gi lamdam sidigi kyam chaukhotpa henmano haibudu yengning bagi ni madu khakting yenglamnaga adum yumda halakadaba khaktani sena na khonjel niktuna akhoi gi lamdam adu dana khoi bo ina puraga lai haibsi khangkyu tarabadi soidina maki aibudi makhoi na hat khiragani Barme na noktuna adom na akhoi bu puraga salibani haina khanbiganu akhoi na adom bu thinnana bagi damti salibani haina khanbiu sena na nangna budi adom na hairiba tobudu bu makhoi sing adu di madugi wafam du khangbiroi soidina maki aibu makhoi na hat khini adubu chena na haribu wafam sta Barme na taw haibi adre akhoi myam puni isor khurum laga sakhigadabani haidana noktuna phongdoli masi matungda makhoi ni isor ni khana latnari ba nung sing manakta sangsilaktuna khurumni Barme na hairi punsisda han boina khulgi boundary lanthoktu satjaribani khongchat isigi makha tarakpadadi mapui bungona ikhoi punamuk pungak pisenbiu asuna swami panjorli haidun makhoina khuramli tanjasta chenadi mamit khumjinduna thamlibani man ngaktuna swami panjorli haribasu kanano haina ngai masda nupa mana panjorli haribase ikhoini irat thongni pangtholiba isora dugi mamingni tanjasta makhoina tawriba khudima si holiday bahina khangdariba kayisna su makhoibu yenglaga leiribani masing matungda Barme gi kangbuna bakhoina hatokhraba bangra gi lanmi sing si physical si makhoina loni sechille haibadi makhoi khudima bangra gi lanmi sarga chatka doribani masing matungda makhoi kangbu si bangra haibala madu chatna bagi dam tala asum salingi tanjas da sena nang lai brahmana aksa sari busu kana mastigi Barme na wari mali ragle ngasidagi se hisya kya gi mamang da phatta baning thom palami
ꯃꯥꯒꯤ ꯊꯕꯛ ꯇꯧꯕꯤꯅꯕ ꯀꯅꯥꯃꯠꯇ ꯂꯩꯇꯕꯗꯒꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯃꯤ ꯑꯃ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡꯗ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯨꯅꯤ ꯑꯃꯅ ꯃꯥꯒꯤꯗꯃꯛꯇ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃ ꯄꯤꯕꯤꯔꯦ ꯑꯗꯨꯒ ꯃꯨꯅꯤꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯃꯉꯣꯟꯗ ꯃꯇꯝ ꯑꯍꯥꯡꯕ ꯑꯃꯠꯇ ꯂꯩꯍꯟꯒꯅꯨ ꯃꯊꯧꯗ ꯊꯕꯛ ꯆꯤꯜꯍꯟꯗꯨꯅ ꯑꯗꯨꯝ ꯊꯝꯒꯗꯕꯅꯤ ꯃꯁꯤꯗ ꯁꯦꯅꯥꯅ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯊꯧ ꯆꯤꯜꯍꯟꯗꯕ ꯇꯥꯔꯕꯗꯤ ꯅꯤꯡꯊꯧꯗꯨꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯅ ꯆꯥꯊꯣꯛꯈ꯭ꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯅꯥ ꯑꯁꯤ ꯀꯤꯃꯟꯕꯗꯒꯤ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯃꯈꯥ ꯇꯥꯔꯤ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯦ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯊꯕꯛ ꯍꯦꯛ ꯄꯤꯔꯨꯗꯕ ꯇꯥꯔꯕꯗꯤ ꯃꯤꯆꯝꯁꯤꯡ ꯐꯥꯗꯨꯅ ꯆꯥꯕ ꯍꯧꯔꯛꯏ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯑꯣꯏꯅ ꯆꯥꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯁꯤꯗꯒꯤ ꯂꯧꯁꯤꯡ ꯂꯩꯔꯕꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯈꯣꯏꯕ ꯁꯝ ꯑꯃ ꯄꯤꯁꯤꯜꯂꯒ ꯃꯁꯤꯕꯨ ꯆꯨꯝꯊꯣꯛꯎ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯤꯟꯅꯔꯦ ꯁꯦꯅꯥꯅ ꯑꯗꯨꯗꯤ ꯃꯥꯅ ꯁꯝ ꯑꯈꯣꯏꯕꯗꯨ ꯆꯨꯝꯕ ꯉꯝꯈ꯭ꯔꯕ꯭ꯔꯥ ꯕꯔꯃꯦꯅ ꯀꯗꯥꯏꯗꯒꯤ ꯆꯨꯝꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛꯁꯨ ꯖꯪꯒꯜꯒꯤ ꯃꯐꯝ ꯑꯃꯗ ꯐꯝꯂꯒ ꯑꯈꯣꯏꯕ ꯁꯝ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯈꯤꯒꯅꯤ ꯃꯁꯤꯅꯤ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁꯀꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯗ ꯁꯦꯅꯥꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯅꯥꯍꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯗꯨ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯃꯉꯣꯟꯗ ꯆꯨꯝꯊꯣꯛꯎ ꯍꯥꯏꯅ ꯄꯤꯅꯅꯕ ꯁꯝꯁꯨ ꯌꯥꯎꯗꯕꯅꯤꯅ ꯑꯩꯗꯤ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯅꯣꯛꯅꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯂꯦꯞꯇꯅ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯍꯤꯡ ꯑꯁꯤ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯦ ꯕꯔꯃꯦꯅ ꯌꯦꯡꯊꯣꯔꯛꯄꯗ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯕꯗꯒꯤ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯁꯦꯅꯥꯅ ꯃꯁꯤ ꯚꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯈꯨꯜꯒꯤ ꯕꯥꯎꯟꯗꯔꯤꯗ ꯁꯥꯕ ꯑꯆꯧꯕ ꯋꯥꯜ ꯑꯃꯅꯤ ꯕꯔꯃꯦꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯃꯁꯤꯕꯨꯁꯨ ꯁꯪꯀꯞꯄ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯁꯦꯝꯂꯤꯕꯔꯥ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯁꯦꯅꯥꯅ ꯈꯨꯝꯃꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯗꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯚꯥꯡꯒ꯭ꯔꯥꯒꯤ ꯂꯥꯟꯃꯤ ꯉꯥꯛꯇꯅꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯆꯪꯂꯛꯅꯕꯒꯤꯗꯃꯛꯇ ꯒꯦꯠ ꯑꯁꯤ ꯍꯥꯡꯗꯣꯛꯂꯦ ꯁꯦꯅꯥꯅꯗꯤ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯗ ꯂꯥꯡꯗꯅ ꯇꯨꯃꯤꯟꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗꯤ ꯅꯍꯥꯟꯗꯒꯤ ꯑꯃꯨꯛꯇ ꯎꯔꯛꯇꯕꯅꯤꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯆꯠꯂꯤ ꯃꯊꯛꯇꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯁꯦꯅꯥꯕꯨ ꯀꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗꯤ ꯉꯔꯥꯡꯅ ꯍꯜꯂꯛꯈ꯭ꯔꯦ ꯅꯪꯗꯤ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯗ ꯁꯦꯅꯥꯅ ꯏꯄꯥ ꯄꯥꯈꯠꯅ ꯏꯅꯤꯡꯊꯧꯅ ꯇꯦꯟꯅ ꯀꯥꯞꯈꯤꯕ ꯁꯥꯗꯨ ꯇꯥꯟꯅꯗꯨꯅ ꯑꯩꯗꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯥꯗꯨꯗꯤ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯖꯤꯜꯂꯤ ꯃꯇꯧꯁꯨꯝꯅ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤ ꯚꯥꯡꯒ꯭ꯔꯥꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯉꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯚꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯔꯥꯖ ꯗꯔꯕꯥꯔꯗꯨ ꯂꯩ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯉꯥꯏꯕꯗ ꯃꯌꯥꯝꯁꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯦꯛ ꯍꯧꯒꯠꯄꯒ ꯏꯁꯣꯔꯒꯤ ꯄꯨꯖꯥꯅꯆꯤꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ ꯂꯥꯛꯀꯗꯕꯅꯤ ꯇꯧꯕꯇꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯍꯜ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯚꯥ ꯐꯝꯕ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯔꯥꯖ ꯗꯔꯕꯥꯔꯗ ꯑꯗꯣꯝꯕꯨ ꯉꯥꯏꯅꯍꯧꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯈꯤꯇ ꯊꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯁꯤꯗꯒꯤ ꯀꯨꯂꯁꯦꯈꯔꯁꯤ ꯍꯧꯒꯠꯂꯒ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡꯅ ꯃꯃꯥꯏ ꯆꯥꯝꯊꯣꯛꯂꯤ ꯑꯗꯨꯒ ꯕꯣꯒꯦꯟꯗ꯭ꯔꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯌꯨ ꯊꯛꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯕꯣꯒꯦꯟꯗ꯭ꯔ ꯑꯁꯤꯁꯨ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯤꯕꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤ ꯃꯇꯨꯡꯗ ꯔꯥꯖ ꯗꯔꯕꯥꯔ ꯍꯣꯜꯁꯤꯗ ꯎꯠꯂꯛꯏ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧꯅ ꯎꯞꯀꯗꯕ ꯂꯨꯍꯨꯞ ꯑꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯣꯟꯊꯗꯨꯅ ꯆꯦꯟꯊꯔꯛꯂꯦ ꯃꯌꯥꯝꯁꯤꯅ ꯉꯛꯇꯨꯅ ꯃꯁꯤꯕꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯨꯂꯁꯦꯈꯔꯁꯤ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯕꯗꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤ ꯎꯕꯗ ꯃꯥꯒꯤ ꯃꯄꯥ ꯔꯥꯖꯁꯦꯈꯔꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯃꯄꯨꯔꯣꯏꯕ ꯀꯨꯂꯁꯦꯈꯔꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯂꯩ ꯂꯥꯟꯃꯤ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯨꯍꯨꯞ ꯑꯁꯤ ꯈꯨꯜꯂꯒ ꯃꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯄꯗꯒꯤ ꯂꯨꯍꯨꯞ ꯑꯁꯤꯕꯨ ꯃꯥꯅ ꯎꯞꯁꯤꯜꯂꯤ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯊꯔꯕ ꯃꯇꯨꯡꯗ ꯁꯚꯥ ꯑꯁꯤ ꯍꯧꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯎꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤ ꯎꯠꯂꯛꯏ ꯃꯐꯝꯁꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡꯁꯤ ꯎꯔꯒ ꯃꯈꯣꯏꯗꯤ ꯉꯛꯇꯨꯅ ꯀꯣꯏꯌꯦꯡꯗꯨꯅ ꯆꯠꯂꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏ ꯃꯃꯥꯡꯗ ꯆꯥꯎꯔꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯂꯩꯔꯤꯕꯁꯤ ꯌꯦꯡꯂꯒ ꯁꯦꯅꯥꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯅꯈꯣꯏ ꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯎꯠꯀꯅꯨ ꯑꯗꯨ ꯕꯔꯃꯦꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯂꯣꯠꯇꯨꯅ ꯂꯩꯒꯗꯧꯔꯤꯕ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯈ꯭ꯔꯦ ꯁꯦꯅꯥꯅꯗꯤ ꯃꯈꯣꯏꯕꯨ ꯇꯥꯟꯅꯗꯨꯅ ꯊꯤꯡꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯑꯃꯠꯇ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯐꯝꯁꯤꯗ ꯆꯥꯎꯔꯕ ꯃꯟꯗꯤꯔ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯤꯟꯃꯤꯁꯤꯡ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕꯁꯤ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅꯁꯨ ꯎꯔꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯇꯝꯊꯤꯔꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯕꯁꯤ ꯎꯕꯗ ꯕꯔꯃꯦꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯔꯃꯦꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯀꯥꯡꯕꯨꯁꯨ ꯃꯕꯨꯛ ꯂꯥꯝꯂꯕꯅꯤꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯛ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯥꯔꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯖꯪꯒꯜꯒꯤ ꯁꯥ ꯎꯆꯦꯛꯅ ꯆꯥꯕꯒꯨꯝ ꯆꯥꯕꯁꯤꯗ ꯑꯇꯩꯅ ꯎꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯃꯊꯛꯇ ꯆꯤꯡꯅꯕ ꯐꯥꯎꯈꯤꯗꯣꯔꯦ ꯈꯟꯕꯗ ꯆꯦꯅꯥꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯍꯜ ꯑꯃꯅ ꯀꯧꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯦꯟꯅꯥ ꯅꯪꯗꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ ꯃꯁꯤꯗ ꯆꯦꯅꯥꯅ ꯏꯊꯛ ꯊꯛꯀꯠꯅ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯑꯣꯏꯅꯅꯕꯒꯤ ꯊꯕꯛꯇ ꯑꯣꯏꯅ ꯁꯤꯟꯅꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯤꯅ ꯑꯩꯕꯨ ꯀꯌꯥ ꯊꯣꯏꯅ ꯎꯗꯕꯅꯤ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯚꯥꯡꯒ꯭ꯔꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯁꯤ ꯎꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯕꯔꯃꯦꯒꯤ ꯊꯃꯣꯏꯗ ꯈꯣꯏꯗꯥꯕ ꯄꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯧꯅ ꯁꯥꯒꯠꯂꯤꯕ ꯃꯟꯗꯤꯔꯁꯤꯗ ꯊꯝꯒꯗꯧꯔꯤꯕ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯍꯛꯀꯗꯧꯔꯤꯕ ꯅꯨꯡ ꯑꯁꯤꯗ ꯑꯍꯥꯟꯕ ꯍꯛꯄ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯌꯥꯏꯐ ꯊꯧꯅꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯤꯁꯇ꯭ꯔꯤ ꯂꯨꯆꯤꯡꯕꯁꯤꯅ ꯄꯨꯝꯅꯃꯛ ꯌꯥꯏꯐꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯊꯪꯁꯤꯗ ꯊꯣꯝꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯡ ꯃꯆꯦꯠ ꯑꯃ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯈꯣꯏ ꯊꯨꯔꯤꯕ ꯖꯕꯨꯜ ꯑꯁꯤꯗ ꯊꯣꯝꯂꯨꯔꯦ ꯃꯤꯁꯇ꯭ꯔꯤ ꯅꯨꯄꯥꯁꯤꯅ ꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯃꯗꯤ ꯑꯣꯏꯔꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯣꯏꯁꯤꯡ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯇꯥꯟꯅꯗꯨꯅ ꯆꯤꯛꯄ ꯍꯧꯔꯛꯂꯦ
ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯤ ꯇꯟꯖꯥꯁꯤꯗ ꯕꯥꯔꯃꯦꯒꯤ ꯀꯥꯡꯕꯨꯅꯗꯤ ꯆꯔꯨ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯃꯩ ꯁꯨꯗꯨꯅ ꯃꯩꯈꯨ ꯀꯥꯍꯜꯂꯒ ꯈꯣꯏꯁꯤꯡꯁꯨ ꯄꯥꯏꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨ ꯃꯥ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯈꯣꯏ ꯑꯃꯅ ꯆꯤꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯉꯣꯟꯗ ꯐꯤꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯐꯤ ꯀꯨꯞꯁꯤꯜꯂꯝꯂꯤꯕꯁꯤ ꯕꯥꯔꯃꯦꯅ ꯑꯣꯏꯔꯝꯂꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯤꯠ ꯆꯥꯟꯅꯗꯨꯅ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯂꯩ ꯇꯟꯖꯥꯁꯤꯗ ꯐꯤꯒꯤ ꯃꯈꯥ ꯊꯪꯕ ꯑꯍꯥꯡꯕ ꯁꯔꯨꯛꯁꯤꯗ ꯈꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯀꯅꯀꯕꯇꯤꯒꯤ ꯆꯤꯝꯕꯥꯜꯗ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯕꯥꯔꯃꯦꯅ ꯃꯥꯒꯤ ꯈꯨꯗꯣꯟꯕꯤꯁꯤ ꯇꯞꯅ ꯏꯟꯁꯤꯜꯂꯛꯂꯒ ꯈꯣꯏꯁꯤꯕꯨ ꯃꯥꯒꯤ ꯈꯨꯠꯇ ꯑꯣꯏꯅ ꯇꯣꯡꯍꯜꯂꯦ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯣꯏꯁꯤꯕꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯈꯣꯏꯁꯤꯡ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯨꯞꯁꯤꯜꯂꯝꯂꯤꯕ ꯐꯤꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯕꯥꯔꯃꯦꯁꯨ ꯊꯣꯛꯂꯛꯏ ꯀꯅꯀꯕꯇꯤꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯕꯥꯔꯃꯦꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯍꯧꯖꯤꯛ ꯕꯥꯔꯃꯦꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯇꯟꯖꯥꯁꯤꯗ ꯀꯅꯀꯕꯇꯤꯅ ꯌꯥꯝꯅ ꯇꯥꯈꯠꯅ ꯀꯧꯔꯛꯏ ꯍꯦ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯎ ꯅꯪ ꯑꯁꯤ ꯂꯥꯟꯃꯤ ꯑꯃꯔ ꯃꯁꯤꯗ ꯕꯥꯔꯃꯦꯅꯁꯨ ꯌꯥꯝꯅ ꯇꯥꯈꯠꯅ ꯀꯔꯤꯅꯣ ꯂꯥꯟꯃꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯀꯟꯕ ꯌꯥꯗꯕ꯭ꯔꯥ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯃꯊꯛ ꯊꯪꯕꯗ ꯂꯤꯠꯂꯤꯕ ꯌꯣꯠꯀꯤ ꯐꯤꯖꯣꯜ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯆꯦꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯏꯟꯗꯨꯅ ꯄꯨꯊꯣꯛꯈꯤ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅꯁꯨ ꯉꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯃꯁꯤ ꯃꯇꯨꯡꯗ ꯕꯥꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤ ꯖꯒꯥ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯀꯩꯊꯦꯜ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯁꯦꯅꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯑꯩꯅ ꯄꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯃꯇꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯃꯁꯤꯗ ꯕꯥꯔꯃꯦꯅ ꯅꯣꯛꯇꯨꯅ ꯍꯣꯏ ꯀꯅꯥꯅꯁꯨ ꯍꯪꯂꯛꯇ꯭ꯔꯒꯗꯤ ꯍꯥꯏꯗꯣꯛꯂꯣꯏ ꯑꯗꯨꯕꯨ ꯍꯪꯂꯛꯂꯗꯤ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯅꯤ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄꯁꯤꯗ ꯁꯦꯅꯥꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯦꯅꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯤ ꯎꯕꯗꯒꯤ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯀꯧꯔꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅꯁꯨ ꯁꯦꯅꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯖꯌꯟꯇꯤ ꯍꯥꯏꯅ ꯀꯧꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯣꯔꯦꯟ ꯂꯣꯟꯅ ꯎꯅꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯄꯤꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯥꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯌꯣꯠ ꯊꯥꯡ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯎꯔꯦ ꯃꯈꯣꯏꯅ ꯈꯜꯂꯤꯕꯅ ꯁꯪꯀꯞꯄ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯁꯤꯗ ꯂꯩꯔꯝꯂꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯤꯁꯇ꯭ꯔꯤ ꯑꯍꯜ ꯑꯁꯤꯅ ꯍꯪꯂꯛꯏ ꯅꯈꯣꯏꯕꯨ ꯀꯔꯤ ꯄꯥꯝꯕꯅꯣ ꯃꯁꯤꯗ ꯕꯥꯔꯃꯦꯅ ꯃꯈꯣꯏꯅ ꯄꯥꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯃꯁꯤ ꯄꯤꯌꯨ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯃꯤꯁꯇ꯭ꯔꯤ ꯑꯍꯜ ꯑꯁꯤꯅꯗꯤ ꯅꯤꯡꯊꯧꯅ ꯁꯤꯟꯅꯔꯛꯄ ꯆꯦ ꯑꯗꯨ ꯀꯗꯥꯏꯅꯣ ꯃꯗꯨ ꯎꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯍꯪꯂꯛꯏ ꯅꯈꯣꯏ ꯉꯔꯥꯡ ꯈꯛꯇꯗ ꯂꯥꯟꯃꯤ ꯑꯣꯏꯅ ꯌꯥꯎꯔꯛꯄ ꯃꯤꯁꯤꯡꯂꯥ ꯃꯁꯤꯗ ꯕꯥꯔꯃꯦꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯉꯔꯥꯡ ꯅꯠꯇꯦ ꯉꯁꯤ ꯑꯌꯨꯛ ꯈꯛꯇꯗ ꯌꯥꯎꯔꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯤꯁꯇ꯭ꯔꯤ ꯑꯍꯜ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅ ꯌꯥꯝꯅ ꯃꯣꯠꯂꯤꯕ ꯃꯜꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯣ ꯑꯩ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯦ ꯅꯈꯣꯏ ꯂꯥꯟꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔꯒ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯥꯔꯃꯦꯒꯤ ꯀꯥꯡꯕꯨꯅꯁꯨ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯈꯨꯝꯖꯤꯜꯂꯤ ꯃꯤꯁꯇ꯭ꯔꯤ ꯑꯍꯜꯁꯤꯅ ꯅꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯁꯪꯒꯞꯄꯥꯅ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯑꯃꯠꯇ ꯇꯧꯗꯅ ꯈꯨꯠꯂꯥꯏ ꯍꯦꯛꯇ ꯄꯤꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯣꯏꯔꯝꯕꯒꯤꯅꯤ ꯅꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯑꯩꯅ ꯈꯨꯠꯂꯥꯏ ꯁꯤꯟꯅꯗ꯭ꯔꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯥꯔꯃꯦꯅ ꯉꯛꯇꯨꯅ ꯁꯪꯒꯞꯄꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯑꯍꯜ ꯑꯁꯤꯅ ꯃꯥꯗꯤ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯥꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯌꯟꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯊꯣꯛꯂꯛꯇꯨꯅ ꯆꯦꯅꯥꯒ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯁꯤ ꯄꯥꯎꯁꯤ ꯃꯍꯥꯕꯜ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯅꯨꯄꯥꯗꯨꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯕꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯆꯦꯅꯥꯁꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯥꯔꯃꯦꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯀꯩꯊꯦꯜꯒꯤ ꯃꯐꯝꯁꯤꯡꯗ ꯑꯗꯨꯝ ꯌꯦꯡꯂꯛꯄꯗ ꯅꯍꯥꯟꯗꯒꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯝꯒꯤ ꯂꯣꯟꯅꯕ ꯃꯐꯝꯁꯤꯡꯗ ꯕ꯭ꯔꯍꯃꯔꯥꯛꯁꯥꯁ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯎꯕꯗ ꯃꯈꯣꯏꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯄꯣꯠꯂꯝꯁꯤꯡꯁꯤ ꯃꯐꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯄꯨꯔꯛꯇꯨꯅ ꯂꯂꯣꯟꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯇꯟꯖꯥꯁꯤꯗ ꯄꯣꯠ ꯌꯣꯜꯂꯤꯕꯁꯤꯡꯁꯤꯗꯒꯤ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯨꯕ ꯅꯨꯄꯥ ꯑꯃꯕꯨ ꯐꯥꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯐꯨꯅꯅꯕ ꯍꯣꯠꯅꯔꯤ ꯃꯥꯅ ꯂꯣꯠꯁꯤꯟꯗꯨꯅ ꯍꯥꯞꯂꯝꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯀꯥꯟꯇꯥꯔꯥꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯈꯨꯜꯗꯒꯤ ꯂꯣꯟꯅ ꯄꯨꯔꯛꯇꯨꯅ ꯃꯐꯝꯁꯤꯗ ꯌꯣꯜꯂꯝꯂꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯃꯈꯣꯏꯅ ꯈꯨꯟꯖꯤꯜꯂꯤ ꯃꯁꯤꯗꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯅ ꯉꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡ ꯃꯗꯨ ꯈꯨꯟꯕꯒꯤ ꯃꯍꯨꯠꯇ ꯍꯨꯔꯥꯟꯂꯤꯕ ꯅꯨꯄꯥꯁꯤ ꯑꯣꯏꯅ ꯐꯥꯕ ꯌꯥꯗ꯭ꯔꯣ ꯃꯁꯤꯗ ꯀꯥꯟꯇꯥꯔꯥꯒꯤ ꯅꯨꯄꯥꯁꯤꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯑꯗꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯐꯝꯁꯤꯗ ꯇꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯨꯈꯤꯒꯅꯤ ꯃꯁꯤꯗꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯅ ꯉꯛꯇꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏꯕꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯅꯠꯇꯕ꯭ꯔꯥ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯁꯤꯒꯤ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯂꯥꯟꯃꯤ ꯑꯣꯏꯔꯕꯣꯏꯇ ꯅꯤꯡꯂꯦ ꯑꯗꯨꯅ ꯃꯁꯤ ꯂꯧꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯤꯠꯂꯤꯕ ꯂꯥꯟꯃꯤ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡꯁꯤꯗꯤ ꯂꯥꯟꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯨꯟꯅ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯒꯤ ꯑꯁꯦꯡꯕ ꯂꯥꯟꯃꯤꯁꯤꯡ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯒ ꯀꯥꯟꯇꯥꯔꯥꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯕꯥꯔꯃꯦꯅꯁꯨ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯡ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯏꯔꯥꯡ ꯊꯣꯛꯂꯛꯄꯁꯤꯗ ꯆꯦꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥ ꯌꯥꯝꯅ ꯃꯊꯥ ꯁꯥꯕꯒ ꯂꯣꯏꯅꯅ ꯂꯣꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯊꯤꯔꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯂꯣꯠꯐꯝ ꯑꯁꯤ ꯑꯗꯨꯝ ꯌꯦꯡꯂꯛꯄꯗ ꯆꯥꯎꯔꯕ ꯆꯛꯀꯥ ꯄꯥꯟꯕ ꯗꯣꯂꯥꯏ ꯑꯃ ꯁꯦꯝꯂꯤꯕꯁꯤꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯂꯣꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯥꯈꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯐꯝꯁꯤꯗ ꯍꯨꯔꯥꯟꯕ ꯗꯥꯀꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯐꯥꯎ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯂꯥꯎꯊꯔꯛꯄꯗꯒꯤ ꯂꯦꯝꯍꯧꯔꯤꯕ ꯕꯥꯔꯃꯦꯒꯤ ꯀꯥꯡꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯕꯥꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯂꯣꯡ ꯍꯩꯕ ꯁꯔꯤꯠ ꯁꯔꯥꯠ ꯍꯩꯕ ꯐꯨꯅꯕ ꯍꯩꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯑꯃꯕꯨ ꯃꯥꯅ ꯆꯣꯡꯂꯒ ꯊꯕꯥꯛꯇ ꯀꯥꯎꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯥꯅ ꯂꯣꯏꯅ ꯐꯨꯊꯔꯝꯃꯤ ꯃꯥꯅ ꯄꯥꯏꯗꯨꯅ ꯂꯪꯕꯗ ꯂꯥꯟꯃꯤꯁꯤꯡꯁꯤ ꯌꯩꯁꯤꯟꯗꯨꯅ ꯇꯥꯏ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯥꯔꯃꯦꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯩꯁꯤꯡꯂꯕ ꯕꯥꯔꯃꯦꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯣꯡꯗꯨꯅ ꯆꯦꯟꯕꯁꯤꯗ ꯀꯅꯥꯃꯠꯇ ꯐꯥꯕ ꯉꯝꯗ꯭ꯔꯦ
ꯍꯧꯖꯤꯛꯇꯤ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯕꯦꯡꯒꯨꯜ ꯈꯣꯡꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯀꯧꯈꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯕꯨ ꯇꯥ ꯑꯃꯅ ꯐꯩꯅ ꯉꯥꯛꯇꯨꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯄꯨꯟꯅ ꯉꯥꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯕꯔꯃꯦꯅ ꯆꯣꯡꯈꯠꯇꯨꯅ ꯀꯥꯎꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯇꯨꯔꯦ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯕꯔꯃꯦꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯇꯞꯊꯤꯅ ꯐꯨꯊꯔꯤ ꯑꯁꯨꯝꯅ ꯐꯨꯅꯔꯛꯄ ꯃꯇꯝꯁꯤꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯆꯀꯥ ꯄꯥꯟꯕ ꯗꯣꯂꯥꯏ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯑꯣꯠ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯛꯂꯤꯕ ꯎꯁꯤꯕꯨ ꯕꯔꯃꯦꯅ ꯂꯧꯊꯣꯛꯂꯨꯔꯦ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯗꯣꯂꯥꯏ ꯑꯁꯤ ꯑꯁꯨꯝ ꯆꯦꯟꯊꯔꯛꯂꯤꯕꯅꯤ ꯃꯁꯤ ꯎꯕꯗ ꯕꯔꯃꯦꯗꯤ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯅꯣꯛꯇꯨꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯨ ꯂꯣꯏꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯗꯣꯂꯥꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯅꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯁꯦꯅꯥꯅ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯑꯃꯨꯛꯀꯁꯨ ꯊꯦꯡꯅꯔꯨꯔꯦ ꯃꯁꯤꯗꯒꯤ ꯁꯦꯅꯥ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯕꯅꯤ ꯇꯟꯖꯥꯁꯤꯗ ꯕꯔꯃꯦꯗꯤ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕꯅꯤ ꯃꯥꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯈꯠꯂꯕ ꯃꯇꯨꯡꯗ ꯗꯣꯂꯥꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯦꯞꯂꯔꯦ ꯃꯥ ꯎꯕꯗ ꯁꯦꯅꯥ ꯑꯁꯤꯗ ꯄꯥꯈꯠꯇ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯅꯣ ꯃꯁꯤꯗ ꯕꯔꯃꯦꯅ ꯊꯧ ꯏꯁꯥ ꯁꯥꯗꯅ ꯑꯩꯈꯣꯏꯕꯨ ꯅꯪꯅ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯗꯣꯂꯥꯏ ꯑꯁꯤ ꯃꯊꯣꯡ ꯈꯪꯗꯅ ꯑꯉꯝꯕ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯊꯔꯛꯂꯤ ꯂꯩꯔꯝꯕꯁꯤꯡ ꯊꯣꯡꯒꯥꯏꯗꯨꯅ ꯆꯦꯟꯊꯔꯛꯂꯤꯕꯅꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯁꯦꯅꯥ ꯑꯁꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯂꯥꯎꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄ ꯂꯩꯇꯅ ꯍꯔꯥꯎꯗꯨꯅ ꯅꯣꯛꯂꯤ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅꯁꯨ ꯉꯛꯇꯨꯅ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯦꯟꯖꯩ ꯀꯥꯞꯁꯤꯜꯂꯛꯏ ꯇꯦꯟꯖꯩꯁꯤꯡꯁꯤꯅ ꯄꯥꯟꯗꯅꯕꯒꯤꯗꯃꯛꯇ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯆꯦꯅꯥꯗꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯀꯞꯂꯦ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯊꯧꯔꯤ ꯑꯃ ꯌꯥꯗꯨꯅ ꯆꯣꯡꯊꯔꯛꯂꯕ ꯃꯇꯨꯡꯗ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯀꯥꯎꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯊꯪ ꯀꯥꯎꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯝꯆꯥ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯨ ꯎꯔꯦ ꯃꯈꯣꯏ ꯑꯅꯤꯗ ꯄꯥꯟꯗꯣꯔꯦ ꯍꯥꯏꯅ ꯄꯥꯈꯠꯄꯗꯒꯤ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯕꯔꯃꯦ ꯑꯁꯤ ꯈꯨꯠ ꯅꯥꯟꯊꯣꯛꯇꯨꯅ ꯃꯈꯥꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯏ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯏ ꯕꯔꯃꯦꯅ ꯎ ꯆꯕꯨꯜ ꯑꯃ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯊꯧꯔꯤ ꯑꯁꯤ ꯂꯪꯈ꯭ꯔꯒ ꯆꯦꯟꯊꯔꯤꯕ ꯗꯣꯂꯥꯏ ꯑꯁꯤꯗ ꯌꯥꯜꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯜ ꯑꯃ ꯂꯪꯉꯛꯇꯨꯅ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯒꯤ ꯆꯔꯝꯗ ꯐꯨꯖꯤꯜꯍꯜꯂꯝꯂꯒ ꯗꯣꯂꯥꯏꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯊꯧꯔꯤ ꯑꯁꯤꯒꯤ ꯃꯇꯣꯜꯗ ꯌꯥꯎꯔꯤꯕ ꯎ ꯆꯕꯨꯜ ꯑꯁꯤꯗ ꯇꯣꯡꯈꯠꯇꯨꯅ ꯑꯃꯨꯛ ꯄꯥꯏꯈꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯎꯔꯕ ꯄꯥꯂꯣꯡ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯗ ꯇꯦꯟ ꯀꯥꯞꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯑꯗꯨꯒ ꯊꯥꯡ ꯄꯥꯏꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅꯁꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯥꯈꯠꯂꯛꯂꯤ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃ ꯃꯥꯅ ꯄꯥꯏꯗꯨꯅ ꯂꯪꯈꯤꯕꯗ ꯊꯧꯔꯤ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯕꯔꯃꯦꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯅꯤꯗ ꯄꯥꯏꯔꯒ ꯌꯥꯟꯗꯨꯅ ꯅꯥꯟꯊꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯀꯥꯡꯕꯨꯅ ꯂꯩꯔꯤꯕ ꯗꯣꯂꯥꯏ ꯃꯊꯛ ꯑꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯝꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯥꯅ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ ꯕꯔꯃꯦꯅ ꯃꯈꯥꯗ ꯌꯦꯡꯊꯈꯤꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯎꯔꯦ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯅ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯃꯈꯣꯏꯒꯤ ꯗꯣꯂꯥꯏ ꯑꯁꯤꯕꯨ ꯄꯜꯍꯟꯗꯨꯅ ꯂꯩꯔꯤꯕ ꯊꯧꯔꯤꯁꯤ ꯃꯥꯅ ꯊꯥꯡꯅ ꯀꯛꯊꯠꯂꯤ ꯃꯁꯤꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯄꯟꯗꯨꯅ ꯂꯩꯔꯨꯔꯕ ꯗꯣꯂꯥꯏ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯃꯈꯥꯔꯣꯝꯗ ꯆꯦꯟꯊꯔꯛꯂꯤ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯌꯨꯝꯁꯤꯡ ꯑꯁꯤꯕꯨ ꯊꯣꯡꯒꯥꯏꯗꯨꯅ ꯃꯈꯥꯔꯣꯝꯗ ꯆꯦꯟꯊꯔꯛꯄ ꯂꯦꯞꯇꯦ ꯑꯗꯨꯒ ꯕꯔꯃꯦꯗꯤ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯗꯣꯂꯥꯏꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯋꯥꯡꯂꯕ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯦꯟꯊꯔꯛꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯔꯕ ꯂꯣꯈꯥꯗ ꯇꯥꯈ꯭ꯔꯒꯅꯤ ꯃꯁꯤ ꯈꯪꯕꯗꯒꯤ ꯁꯦꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯥꯈꯠꯄꯗꯒꯤ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯆꯠꯂꯤꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯦꯟꯊꯔꯤꯕ ꯗꯣꯂꯥꯏ ꯑꯁꯤ ꯐꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯊꯪ ꯄꯤꯔꯛꯄꯗꯒꯤ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯦꯟꯊꯔꯤꯕ ꯆꯀꯥ ꯑꯁꯤ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯠ ꯀꯌా ꯑꯃ ꯂꯦꯞꯇꯅ ꯊꯥꯖꯤꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯂꯥꯏ ꯑꯁꯤ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯂꯨꯔꯕ ꯂꯣꯈꯥꯗ ꯄꯥꯏꯊꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯗꯣꯂꯥꯏ ꯑꯁꯤ ꯂꯦꯞꯈ꯭ꯔꯦ ꯗꯣꯂꯥꯏ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯌꯥꯎꯔꯤꯕ ꯕꯔꯃꯦ ꯀꯥꯡꯕꯨꯁꯤ ꯍꯧꯖꯤꯛ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯃꯈꯣꯏ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯦ ꯇꯟꯖꯥꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯂꯥꯟꯃꯤꯁꯤꯡ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯅꯈꯣꯏ ꯍꯤꯡꯍꯧꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯣꯏꯅ ꯄꯨꯔꯛꯎ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯀꯥꯟꯇꯥꯔꯥꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯂꯣꯏꯅ ꯐꯥꯔꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯦꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯧꯒꯠꯂꯛꯄꯁꯤ ꯎꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯂꯥꯟꯃꯤ ꯑꯍꯜ ꯑꯃꯅ ꯍꯪꯂꯛꯏ ꯁꯦꯅꯥ ꯅꯪꯗꯤ ꯃꯈꯣꯏꯕꯨ ꯄꯨꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯈꯨꯗꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯃꯈꯣꯏꯁꯤꯡꯁꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯖꯦ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯖ ꯁꯚꯥ ꯐꯝꯂꯤꯕꯁꯤꯗ ꯎꯠꯂꯛꯏ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯅ ꯃꯥꯅ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯨ ꯃꯈꯜ ꯀꯌꯥ ꯑꯃ ꯄ꯭ꯔꯖꯥꯅ ꯄꯨꯔꯛꯇꯨꯅ ꯊꯝꯂꯤꯕꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯌꯨ ꯆꯐꯨ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯊꯛꯂꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯌꯨ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤꯗ ꯊꯥꯒꯠꯂꯤ ꯇꯟꯖꯥꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯔꯦ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤꯕꯨ ꯀꯧꯗꯨꯅ ꯐꯥꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯜꯂꯤ ꯁꯦꯅꯥꯄꯇꯤꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯤ ꯃꯍꯥꯔꯥꯖ ꯃꯈꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯝꯕꯁꯤꯡꯅꯤ ꯃꯈꯣꯏꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯨꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄꯗꯒꯤ ꯄꯣꯠ ꯆꯩ ꯁꯥꯊꯤꯅ ꯑꯃꯥꯡ ꯑꯇꯥꯁꯨ ꯊꯣꯛꯍꯜꯂꯦ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯅ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯕꯔꯃꯦꯅ ꯑꯩꯒꯤ ꯃꯤꯡ ꯕꯔꯃꯦ ꯀꯧꯏ ꯀꯨꯂꯁꯦꯈꯔꯅ ꯅꯪ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯕꯔꯃꯦꯅ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤꯅꯤ ꯑꯁꯨꯝꯅ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯑꯁꯤ ꯄꯜꯂꯨꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯥꯡꯈꯠꯅꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯈꯨꯠꯁꯨꯛꯂꯥꯏꯁꯤꯡ ꯄꯨꯊꯣꯛꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯅꯈ꯭ꯔꯕꯅꯤ ꯀꯅꯀꯕꯇꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯂꯦ ꯕꯣꯒꯦꯟꯗ꯭ꯔꯅ ꯄꯥꯈꯠꯇꯨꯅ ꯍꯥꯏꯔꯤ ꯕ꯭ꯔꯍ꯭ꯃꯔꯥꯛꯁ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯗꯨꯅ ꯁꯥꯏꯑꯣꯟꯗꯨꯅ ꯑꯣꯜꯂꯒ ꯂꯥꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯕꯔꯃꯦꯅ ꯃꯉꯣꯟꯗ ꯂꯪꯁꯤꯜꯂꯛꯄ ꯌꯣꯠꯂꯤ ꯑꯃꯕꯨ ꯈꯨꯠꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯈꯨꯠ ꯌꯥꯜꯂꯒ ꯄꯨꯟꯈꯠꯇꯨꯅ ꯊꯝꯂꯒ ꯕꯣꯒꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯤ ꯑꯗꯨꯕꯨ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯆꯤꯟꯗ ꯑꯌꯣ ꯑꯌꯥ ꯑꯃꯠꯇ ꯂꯥꯎꯗꯦ ꯀꯔꯤꯃꯠꯇ ꯆꯩꯅꯥꯈꯣꯜ ꯐꯥꯎꯗꯕꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛ ꯕꯔꯃꯦꯕꯨ ꯐꯨꯕꯗ ꯕꯣꯒꯦꯟꯗ꯭ꯔ ꯑꯁꯤ ꯇꯞ ꯇꯥꯅ ꯋꯥꯔꯦ
ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯈꯥ ꯇꯥꯅ ꯃꯁꯤꯒꯤ ꯏꯔꯣꯏ ꯑꯆꯧꯕ ꯃꯥꯟꯕ ꯅꯨꯄꯥꯁꯤꯕꯨ ꯐꯨꯕ ꯉꯝꯂꯔꯣꯏ ꯋꯥꯃꯟꯕꯗꯒꯤ ꯏꯁꯥꯁꯤꯁꯨ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯣ ꯅꯈꯣꯏꯁꯤ ꯀꯥꯟꯇꯥꯔꯥꯗꯒꯤꯅꯤ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯕ꯭ꯔꯍ꯭ꯃꯔꯥꯛꯁꯁ ꯁꯥꯔꯝꯂꯤꯕꯁꯤ ꯅꯈꯣꯏ ꯑꯣꯏꯔꯦꯀꯣ ꯁꯥꯗꯥꯟꯕ ꯆꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯕꯨ ꯅꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯕꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠꯇ ꯆꯥꯎꯔꯕ ꯋꯤꯞ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯕꯔꯃꯦꯗꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯕꯔꯃꯦꯁꯤ ꯃꯥꯏꯊꯣꯡꯗ ꯆꯩꯅꯥꯈꯣꯜ ꯑꯃꯠꯇ ꯐꯥꯎꯕ ꯎꯠꯇꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯕ ꯇꯧꯗꯅ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯗꯨꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯕ꯭ꯔꯍ꯭ꯃꯔꯥꯛꯁꯁ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯑꯣꯏꯔꯝꯂꯦ ꯃꯁꯤꯒꯤ ꯕꯔꯃꯦꯅ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯄ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯕ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯗꯕꯅꯤ ꯃꯈꯣꯏ ꯀꯥꯡꯕꯨ ꯃꯔꯛꯇꯒꯤ ꯑꯃꯅꯁꯨ ꯅꯣꯛꯇꯨꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯄꯥꯈꯠꯃꯟꯕꯗꯒꯤ ꯅꯪꯅ ꯃꯃꯩ ꯊꯥꯡꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯍꯧꯅ ꯅꯣꯛꯂꯛꯄꯁꯤꯗ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔ ꯑꯁꯤ ꯁꯥꯎꯅꯤꯡꯕꯗ ꯃꯩ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯕꯔꯃꯦꯗ ꯍꯟꯖꯤꯟ ꯐꯨꯔꯤ ꯑꯗꯨꯒ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯤ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯕꯔꯃꯦꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯐꯨꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯇꯤꯛ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯜꯂꯤꯕ ꯈꯨꯠꯁꯤ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯇꯨꯅ ꯌꯦꯡꯉꯨ ꯃꯁꯤꯗꯒꯤ ꯀꯨꯂꯁꯦꯈꯔꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯕꯔꯃꯦ ꯀꯥꯡꯕꯨꯅ ꯑꯃꯨꯛꯀꯁꯨ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯟꯗꯨꯅ ꯃꯈꯣꯏ ꯅꯣꯛꯁꯤꯟꯕ ꯂꯦꯞꯇꯦ ꯃꯁꯤꯗꯒꯤ ꯁꯥꯎꯔꯕ ꯀꯨꯂꯁꯦꯈꯔꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡꯁꯤ ꯂꯧꯊꯣꯛꯇꯨꯅ ꯕꯔꯃꯦꯕꯨ ꯌꯥꯝꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯇꯟꯖꯥꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯄꯥ ꯔꯥꯖꯁꯦꯈꯔꯅ ꯀꯧꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯃꯛ ꯃꯗꯨ ꯂꯦꯞꯀꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯕꯔꯃꯦꯅꯗꯤ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯗ ꯀꯔꯤꯃꯠꯇ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤ ꯎꯕꯗ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕ ꯀꯨꯂꯁꯦꯈꯔꯁꯤ ꯃꯄꯥꯟ ꯆꯩꯁꯤꯜꯂꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯃꯅꯤꯡ ꯍꯟꯗꯣꯛꯇꯨꯅ ꯆꯠꯈꯤ ꯇꯟꯖꯥꯁꯤꯗ ꯆꯦꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯂꯨꯝꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯕꯔꯃꯦꯅ ꯍꯥꯏꯗꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯔꯥꯖꯁꯦꯈꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯔꯃꯦꯗ ꯍꯪꯉꯤ ꯅꯈꯣꯏꯕꯨ ꯕꯥꯡꯒ꯭ꯔꯥꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯀꯅꯥꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯣ ꯕꯔꯃꯦꯅ ꯅꯈꯣꯏꯒꯤ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯕꯨ ꯑꯀꯥꯁꯇ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛꯇꯪ ꯆꯣꯡꯕꯗ ꯑꯗꯨꯝ ꯌꯧꯕꯁꯤꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯦꯅꯥ ꯑꯁꯤ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯂꯩꯊꯣꯔꯛꯄꯗ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯒ ꯃꯥꯌꯣꯛꯅꯔꯦ ꯅꯨꯄꯥꯁꯤꯅ ꯍꯪꯉꯤ ꯅꯪꯒꯤ ꯂꯥꯟꯃꯤꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯤ ꯀꯗꯥꯏ ꯃꯁꯤꯗ ꯃꯥꯅ ꯇꯧꯐꯝ ꯈꯪꯗꯅ ꯈꯨꯝꯃꯤ ꯑꯩ ꯑꯔꯨꯝ ꯂꯥꯏꯍꯧꯅ ꯅꯥꯕꯗꯒꯤ ꯁꯦꯅꯥꯄꯇꯤꯗꯒꯤ ꯁꯨꯇꯤ ꯅꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯃꯐꯝꯁꯤꯗꯒꯤ ꯏꯐꯤꯡ ꯐꯤꯡꯅ ꯆꯦꯟꯈꯤꯕꯁꯤ ꯎꯕꯗ ꯂꯥꯟꯃꯤ ꯅꯨꯄꯥꯁꯨ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯗꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯔꯥꯖꯁꯦꯈꯔꯅ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇꯔ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯕꯔꯃꯦꯅ ꯅꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯇꯥꯔꯥꯗ ꯂꯥꯛꯄꯗꯤ ꯌꯥꯔꯒ ꯑꯩꯈꯣꯏꯅꯗꯤ ꯅꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥꯅꯦ ꯃꯁꯤꯗꯒꯤ ꯔꯥꯖꯁꯦꯈꯔꯅ ꯃꯆꯥꯅꯨꯄꯥ ꯀꯨꯂꯁꯦꯈꯔꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯣ ꯅꯈꯣꯏꯗꯤ ꯀꯥꯟꯇꯥꯔꯥꯗ ꯆꯪꯂꯨꯔꯤꯕ ꯑꯣꯏꯔꯦ ꯃꯁꯤꯗ ꯀꯨꯂꯁꯦꯈꯔꯅ ꯑꯩꯈꯣꯏ ꯃꯅꯨꯡ ꯌꯧꯁꯤꯟꯅ ꯆꯪꯂꯨꯕꯗꯤ ꯅꯠꯇꯦ ꯈꯨꯂꯣꯟꯅꯕ ꯑꯗꯨꯋꯥꯏꯗ ꯂꯦꯞꯂꯒ ꯌꯦꯡꯂꯝꯕ ꯈꯛꯇꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯍꯧꯅ ꯅꯣꯛꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯔꯥꯖꯁꯦꯈꯔꯅ ꯕꯔꯃꯦꯗ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨ ꯌꯧꯅ ꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯕꯔꯃꯦꯅ ꯃꯇꯝ ꯑꯃꯗ ꯑꯗꯣꯝꯕꯨ ꯊꯋꯥꯏ ꯂꯧꯕ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯗꯒꯤ ꯆꯦꯟꯖꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯤꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒꯤ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯒ ꯅꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯐꯨꯗꯦꯛꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯃꯥꯡꯃꯛꯇꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠꯇ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯌꯣꯠꯂꯤꯁꯤ ꯊꯥꯗꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯤꯕꯨ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯗꯣꯝꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯔꯥꯖꯁꯦꯈꯔꯁꯤ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯀꯨꯂꯁꯦꯈꯔꯗꯤ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯁꯥ ꯊꯛ ꯅꯤꯛꯄ ꯂꯣꯏꯅꯅ ꯕꯔꯃꯦꯕꯨ ꯃꯥꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯀꯨꯂꯁꯦꯈꯔꯅ ꯃꯆꯤꯟꯗ ꯆꯈꯣꯝ ꯑꯃ ꯍꯨꯞꯂꯝꯂꯒ ꯑꯣꯊꯣꯔꯛꯂꯦ ꯑꯗꯨꯒ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯀꯧꯁꯤꯜꯂꯤ ꯅꯨꯄꯥꯁꯤꯕꯨ ꯂꯨꯁꯝꯗ ꯄꯥꯏꯔꯒ ꯆꯥꯛ ꯄꯨꯈꯝ ꯑꯁꯤꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯉꯛꯅꯗꯨꯅꯁꯨ ꯌꯦꯡꯅꯔꯤꯕꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯄꯥꯈꯠꯇꯨꯅ ꯃꯄꯥꯗ ꯌꯦꯡꯂꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯁꯨ ꯅꯠꯇꯦ ꯄꯥꯈꯠꯈꯤꯅꯨ ꯁꯨꯞꯅꯒꯤ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯅꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯍꯟꯕ ꯈꯛꯇꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯀꯨꯂꯁꯦꯈꯔꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯐꯝꯁꯤꯗ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯂꯥꯛꯄꯒꯨꯝ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯃꯨꯛꯈꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯛꯄꯤꯗ꯭ꯔꯤꯕꯅꯣ ꯀꯅꯀꯕꯇꯤꯅ ꯄꯟꯊꯗꯅ ꯈꯨꯝꯂꯛꯏ ꯃꯈꯣꯏ ꯑꯆꯝꯕ ꯃꯤꯁꯤꯡ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯦꯡꯂꯒꯗꯤ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯐꯝꯅꯥꯏꯕ ꯃꯤꯁꯤꯡ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯀꯨꯂꯁꯦꯈꯔꯅ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯅꯤꯔꯛ ꯐꯪꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯨꯠ ꯆꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯕꯨ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯍꯧꯒꯗꯕꯅꯤ ꯇꯟꯖꯥꯁꯤꯗ ꯀꯨꯂꯁꯦꯈꯔꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯤꯆꯪ ꯆꯪꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯀꯅꯀꯕꯇꯤꯅ ꯑꯐꯕ ꯁꯪꯒꯁꯤꯡ ꯇꯤꯟꯅꯔꯝꯕ ꯇꯥꯔꯕꯗꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯅꯤꯡꯊꯧ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯕꯨꯡꯅ ꯑꯣꯏꯔꯝꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯀꯨꯂꯁꯦꯈꯔꯁꯤ ꯈꯪꯁꯥꯎ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯊꯧ ꯃꯁꯛ ꯌꯥꯝꯅ ꯈꯪꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯅꯤꯡꯊꯧꯁꯤ ꯅꯪ ꯑꯣꯏꯅ ꯑꯣꯏꯔꯣꯗꯅ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯃꯄꯥ ꯔꯥꯖꯁꯦꯈꯔꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯃꯔꯩ ꯌꯦꯠꯅꯕ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯀꯨꯂꯁꯦꯈꯔꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇꯤ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯁꯤꯟꯕꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯌꯥꯕ ꯇꯥꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯁꯦꯕꯥꯔꯤ ꯅꯨꯄꯥꯁꯤꯕꯨ ꯀꯧꯁꯤꯜꯂꯒ ꯃꯥꯒꯤ ꯃꯈꯨꯠ ꯍꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯍꯩꯅꯅꯕ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯁꯦꯕꯥꯔꯤ ꯅꯨꯄꯥꯁꯤꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯜꯂꯛꯄꯁꯤꯗ ꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯥꯎꯒꯠꯂꯛꯑꯦ ꯀꯔꯤꯒꯤꯗꯃꯛꯇ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯦꯕꯥꯔꯤ ꯅꯨꯄꯥꯁꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯑꯁꯥꯕꯁꯤ ꯍꯩꯖꯤꯟꯕꯤꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯈꯨꯖꯥꯏꯁꯤ ꯂꯪꯊꯣꯛꯂꯝꯂꯒ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯃꯗ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯌꯥꯝꯅ ꯉꯛꯄ ꯐꯤꯕꯝꯗ ꯌꯦꯡꯗꯨꯅ ꯂꯩꯅꯍꯧꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯥꯟꯇꯥꯔꯥꯗ ꯂꯩꯔꯤꯕꯤ ꯕꯩꯗꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯕꯨ ꯂꯩ
mana tumlingai mamangda sathina misimina thokpagi thawdo ma ure masi urubadagi tumlambadagi ma mikap khangthok thokduna hogolai masada pakhatpana suloiramani musdagi makhoi khulisna lion latnariba nungsing khindun leri mafamsta changkhilakthuna kaptuna hairi aikhogi angangsingna khulisilan thokduna satkhribado numit phana kuisilagle aduna prabhuna angangsingdagi thawai section ngak senbiuko mathang sindana bangragi samudra khongban leibi hithang phamstu lei mafamsta leiba chawrba kaisum sangamadani barmegi kangbu phajinduna thamgadoribasi hojek jailer oriba buba haribu nupasiga mantri bogendra ga wari sandari bogendra na hairi anouba prisoner khar kaisum sangda thamnana bagi damakta puraglibani makhoi sing sibu mamal tangna minai ohenna bagi damakta arab macha singdu yonthoko adu asumna haribudagi buba haribu nupasna khangshau shauduna karigi damakta miyoi bubu aina pot yon bugum yon ga doribano madugi thabak adudi aidi sungam ngamloi aina ngak sheli mafamsida bandi sing porgi yonthoko haribusibu karigino mafamse nangi napagi jagani haina khanbra bogendro mastigi bogendro na shauna aigi ming panduna wangang lakanu buba ai se hojikti minister ama oirabani bubana iya aina ningthogi bodyguard oin leringi matamadu da nangdi pokpo pau pokti adu ngasi di aingon buba haiduna ming panduna ngangsilakaba asumna haineringi portugal macha ma sangsilaktuna makhogi marol da hairai mafam sibu hithangpamni haribasibu aidi nokning bu phawi maramdi aigi jahasa si khamnana ba mafam bhaw leite bogendrana mana haribasi karino hain hangai bubana portugal macha asna haribasi magi jahas khamnana ba mafam bhaw leitabasida matau karamni hithangpamni haribano haina sauri mastigi bogendra nu pasna noktuni yenglamlaga magi khajai da khupang thakre adu mana hairi masda nangi jahas khamnana ba mafam leite haibasi nang khanglaba natra adu erigadi matung da lakpa matam da iroiraga law masakatu yengning de chathokro chalo mastigi sauru portugal macha asna makhogi marol da bogendra bu thir cheram laga jakre mana hairamli basi karino haidana bogendra nanglai adubu bubana khanrakpa tare khanduna mana hairamli bisi karsunate nangasi yamna sathiba misakni hairamba khaktani adu mayamna khangadabadi portugal macha asna hairamli bisi nangasi shagi machani hain seirambani adubu bogendra nadi khangdabanina mabu sathiba misakni hairamle haiduna yamna harau phongdokjari adugo portugal macha asibu kauduna mana hairamba wahedamuk hanjinduna masagi thabakti aiduna phongdoli haibadi hoi mani ai si shagi machani hain phongdokbani masda bubana noknimga loina namangonda ngaktuna munni yengduna lai portugal macha asna onsilaktuna makhogi marol dairei nong natraga nongmadi nangbu aigi thabakta minai yona soidana sinagani masharamlaga nupa asu shaun sakhi adubu bogendra nadi marol khangdabanina noktuna yenglaga leori bubana hairei mantriji asumna lalonbagi damakta lagliba foreigner singda khut thaduna phubiganu aduma tawrabadi laloli tiki karbar gi tawriba thabak thawram singste chauna kaiba laglagani bogendrana wayamna ngangna dabida gyan tahan gyaragadi sei kharadi pijabatai adugu man makha tarai handa ekhona thajeloliba bandi singsti masamu phaba yamna mapangan kan mangaktani makhoi sing adu ilai laina khanba tawrunu ekhogi lanmi sing makhoi bu phana ba honabada ekhoi kaithel adu salak shana kai khribani makhoi sing adu huran chinti tawba daku tarang ngaktani mastigi bubana shaunai rei kari haiba ekhoi leibaki kaithel dabu makhoina adumna huran chinti tawba amadi thugai yankhaibi thabak sing tawba ngamlaba makhoi sing adu budi aina lemna khak tharoi makhoi gumba huran chinti tawba daku tarang sing adu gi demaktadi aigi chanupa pepe na laina thengai nazarani asumna bubana hairli wafam staraga bogendra haribu nupa su ngaktun leiribani haibadi magi masanupa pepe haribasi kayagi matik mapangal kan bamisak oibano haibasi dani mana ngaktun leiribasi mathangi sindana mara leiriba bandi singbu phajin non thamliba kaisum sangis tu lei hojikta buba haribu nupa don haikiba magi masanupa pepe hariba misakasi mafamsti yamna mukhaina sangsilalibani mabu buda manungsta leirimliba bandi sing sikibadiki thak thak ningnarabani adugadi hojik magi masa pumbu ulakpa matamdadi pepe haribu nupa asidi mathik ne mamisak ama oiramle asumna lanmi kharaga loina na sangsilaktuna barme gi kangbu phajin nun thamliba kaisum sangsi gi thong hang do halle bandi singisu phuna nabagi damakta makhutta wipam paidun mukhaidun sangsilaklibani tanjasta barme gi kangbu si mamai da mai khumpi mu upsindun loin thamlibani pepe na yamna mukhaiba loina na hairi manungista phaniamna law khombu gi khonjel tarabasu nakhoi kanamata mafamsita sangsilakpa yade habisi nakhoi na khangadabani masing matungda kaisum sangi thong si mama samanga thingjili adu hairi sholon silam masti ngakpa gi loina na lanmi nu pasna sholon sille pepe na hairi aina makhoi sing su sathina thinmado nakhoi gi mittuni yengma ngamloi aduna yaragadi nakhoi mapanda leiru so chalo masti gi atai lanmi sing si loina mapanda thongnakre hojik pepe haribu nu pasi amna sathiba misak amagi matauda manungista mukhaidun sangsilagi aduga bandi singisu mit khan khan yengdun chaliwani marpari bu wibsna kanthadru phurakpa matamsida nupa amadi khangprek khangdun hogulai pepe na barme amadi magi mamana bamagi mai khumpi lokthole aduga leimai du wibsna kanduna yamna sathiba sadun hairi ai leiringi du bunu koina bangra lamdamas laktanu huran sindigi thabak tawri bakarigino hayu nakoi kadai wai dagino barme gi mamana bana mangona yeglai masda barme na su hayu haidun ingitpirai masdigi nu pasna hairai Kantara asumna haibaga jail manung sida lerimlibu maina masi nungsit ki sawmo laktun mutkhe aduga hanadagi kaisum sang manung sida lerimlibu nupa su ngakpudul warimani
ꯄꯦꯄꯦꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯧꯗꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯀꯥꯟꯇꯥꯔꯥ ꯃꯁꯤꯒꯤ ꯂꯝ ꯃꯃꯤꯡꯁꯤ ꯇꯥꯔꯨꯕꯗꯒꯤ ꯄꯦꯄꯦ ꯑꯁꯤ ꯅꯣꯛꯂꯝꯕꯗꯒꯤ ꯃꯥꯏꯊꯣꯡ ꯈꯪꯂꯥꯡ ꯂꯥꯡꯁꯤꯟꯈ꯭ꯔꯦ ꯀꯤꯃꯟꯕꯗꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯋꯤꯞ ꯑꯁꯤꯁꯨ ꯃꯈꯥꯗ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯡꯁꯥꯡꯁꯤ ꯇꯞꯅ ꯇꯞꯅ ꯆꯤꯡꯈꯠꯂꯛꯂꯤ ꯇꯟꯖꯥꯁꯤꯗ ꯀꯩꯁꯨꯝꯁꯪ ꯃꯅꯨꯡꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯀꯤꯃꯟꯕꯗꯒꯤ ꯄꯦꯄꯦꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯄꯦꯄꯦꯅ ꯖꯦꯜ ꯃꯅꯨꯡꯗꯒꯤ ꯊꯥꯡ ꯄꯥꯏꯔꯤꯕ ꯈꯨꯠ ꯑꯁꯤ ꯊꯤꯟꯗꯣꯔꯛꯂꯒ ꯂꯣꯜꯂꯤꯕ ꯁꯣ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯑꯩꯅꯗꯤ ꯁꯨꯛꯅꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯁꯣ ꯑꯣꯏꯅ ꯂꯣꯟꯁꯤꯜꯂꯝꯂꯦ ꯍꯧꯖꯤꯛ ꯃꯥꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯀꯅꯥ ꯂꯩꯕꯅꯣ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯈꯔꯗꯤ ꯇꯥꯔꯦ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯂꯤꯗꯔꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯅꯤꯡꯕ ꯃꯤ ꯀꯞꯁꯅꯨ ꯀꯅꯥꯃꯠꯇꯅ ꯃꯅꯨꯡꯗ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ